mayam punamakpu sanjay saramana taram noksari movie story manipur ngasi mupudun laksari film sigi maming Alien Covenant. Film is 2017 de release tawkiba science fiction action horror category oiba Hollywood movie mani. Mamang da ina explain tawjikiba Prometheus haiba film adugi second part ni. Kanagumana first part oiriba Prometheus haiba film sigi explanation gi video yengbidaba yauragadi video sigi description da hapsaramge maduda changlagi yengbiu haiba wapun thamjari. Films na phankiba rating singdi IMDb da 10 gi manung da 6.4 gi rating phangi. Rotten Tomatoes da 65% gi fresh hoy. Google users na 67% gi like piraba film amani. Movie sin number da sankhya senpham na $1 million chamaga taramathoi sankhi hairi. Aduga films na tankiba box office collection gi senpham na $1 chani gi nifu hena tankre hairi. Mamangi first part oiriba Prometheus hariba film sigi yengdaba matamda Alien Covenant hariba film sigi rating amadi films na tankiba senpham sing asi hanthaba haibadu oi. Asigi maramdi mayamna oirakani haina khalbo wari dagi khara nathai naraga satpana maram oiduna film si mayamna khara pamna bawatki. Maram astagi films na phankiba rating amadi tankiba senpham sing mayeng tabaga loinana hit satpa sungam khide. Movie sigi director Ridley Scott, producer na David Giller amadi Walter Hill na oi. Aduga writer na Jack Paglen amadi Michael Green na oi. Maroiba saktam langliba singdi film sigi main protagonist oiribi Daniels ki saktam da Catherine Waterston, Christopher Oram gi saktam da Billy Crudup, Tennessee gi saktam da Danny McBride. Mamangi film da su ukhraba Peter Whalen gi saktam da maming leraba actor Guy Pearce, Walter gi saktam da Michael Fassbender. Aduga film sigi main villain mayamna su film sigi first part oiriba Prometheus da ukhraba David ki saktam da su Michael Fassbender hariba maming leraba actor sin saktam langli. Pare mayam ai hojik film sigi wari liba hojrege aina haibadu soikiba lankiba madi si thau yaw matamda mayam tangak piu haibo phum thamjari. Movie sigi ahan basin mukta uba phanglibasi first part oikiba Prometheus hariba film adu ukhraba Peter Whalen hariba nupasina magi nauna activate tawuda ngairiba David hariba robot asiga ulai. Hariba wari asi ai da amu hangatunu uhanba wari. Peter Whalen hariba nupasti mamangi Prometheus film adu da sikrabani. Hojik mafamsta ulibasi hangatuna ai da uhanbani. Activate tawuda ngairiba David asi mamit pangthorle. Robot asibu semliba Peter Whalen hangi nangonda huji kari phawno. David na khumi ai huji hingli haiba wakalol asi phawi. Makha thana Peter na hangi kari ubage. David na hairai chawraba kama. Angubu machuching. Ningthi zaraba piano. Amadi phazaraba chawkri. Masiga loina na mamal tanglaba painting. Asuma David na lairiba potai sing sigi maramda yam sugai na hairai. Peter na makha tarai ai nangi na pani. Matungda David ta hogatun satlu hairle. Masdagi David na su chattuna mangonda udle. Peter na hairai yamna phazakre. Masda David na ai asibu perfect oibra. Haibadi mapung pharabara haibadu hangmani. Aduga makhatara ai sinangi na sanu pa oire. Peter na hairai aina nangbu sembani. Aduga nangi naming kari kaubuno haiduna so hangle. Masdagi David na magi manakta leiriba Michelangelo David haina khangnariba chawrbu murtis de yengduna magi maming ase David kawi haiduna masana thonjare. Masing matung Peter na piano sida phazarba music ama khongu hairale. Masdagi David na piano manak se sanction duna hanglai karamba music pamano. Peter na hairai Wagner ki nang hek pamjaba music ama khongu. Masdagi David na phazarba music ma khongduna mabu sembiriba Peter Whalen da tahalle. Mafamsta David na khongliba Wagner ki music asigi maming asi The Entry of the Gods into Valhalla haibaduni. Hojik David na Peter da hanglai ipai bungo karigumba wahanga matang hangba yagadra. Peter na suyani hana khumi. Masdagi David na hanglai ai sibu adom na sembirabadi aigi ipa oiriba adom budi kana na sembano. Mafamsta David na hanglibo hangasi mioi ba haiba singsi kana na sembibano haiba wahangasi ni. Masda Peter na pakum pirai madugi wahanga duni sahi kya dagi aigi koksida hangduna laglibasi. Nongmuna traga nongmudi aikoi ani na masigi pakum soidana thiba phangani. Ngasi phawda mioi bana magi singlaba loksing sina aduna phajarba pothok kaya mu puthokre. Adubu nangna huji hanglakiba wahang adugi pakumdi ngasi phawba mioi ba kanamatana puthokpa ngamdri. Universe asi siamna bagi damakta thoki hariba Big Bang hariba thawng aduna aikoi mioi ba se pokhanbo oirabani haibasidi aigi thamoisina suktha thajaba ngamde. Natragana biological change sama lakpadagi aikoi mioi ba singasi molecular structure dagi pokthorokpo oirangani haibasisu aina thajade. Asuk laiba thawng singisna aikoi mioi ba pokthorokani haiba wafam sida aidi thajaba songang ngamloi. Tawudabu nongmuna traga nongmudi aikoi nina masigi wahang asigi pakhum piba ngamgani haibasi aigi thamoisina thajaduna lai. Masdagi David na hairai adom hariba wafam sina takpadi adombu sembirakliba haibadi mioi ba singasibu sembirakliba duni adom na hujik thiribasi. Aduga aigi oinadi aibu sembirakliba mapudu aigi mitmangda phamduna leibasi aina uba phangjare. Hariba wafam asini adom haiba pamibasi. Adom na aibu sembibani maramasna adom gi damakta aina seba tawbani. Tawudabu adom di mioi bani aduna hanuraga siba sunaigani aduwa aidi robot ni hanuraga siba sunairoi. Asumna David na hairpasida Peter gi thamoi da sarang na bam phawre ma hujik wa ngangdana leire. Aduga hairai aingonda hujik cha glass am tang piu. Masdagi David na sangsilaktuna cha glass am hairka Peter Whalen da piri. Mataw suna haukraba wari gi sakta masai khoi da hangatuna mo uhanbani.
वीडियो की मरक थना मैम द कानरब पाउजेल अमा पिजरी हौजिक की मतम द इमुंग मनुंग खुदिंगमक थेंगनरिबा अनाबसिंग कोखन्नबा सुकनगी लुपा चहुम खक्तदा अदोमगी युमदा लाक्तुना अदोमगी हक्सांग द करी अकाइबा सोइबा लैरी अमदि अदोमगी हक्सांग द करी अनाबा लाक्पा याबगे हाइना खंगदोकननबा होल बॉडी चेकअप तौबगी खुदोंसाबा पिजरी लोइनाना अदोमगी हक्सांग द लैरिबा अना येकी प्रॉब्लम सिंग अदु कोखन्नबा अमदि ngak thok hongnabगी अखन्नबा डाइटरी सप्लीमेंट सिंग सु पुजरगली ख्वांग नाबा नुंग लैबा डायबिटीज बीपी एस्मा थाइरॉइड गाउट पाइल्स सिंगली नाउरी सोनबा उनसागी प्रॉब्लम्स लिवर किडनी अमदी हार्ट की ओइबा नुंगाइतबसिंग अमसुंग नुपीगी इ नुंगसित की प्रॉब्लम सिंग लाखिनबा ngamliba सप्लीमेंट क्या अमा पुजरगली सप्लीमेंट सिंग असि 100% नेचुरल ओइबा ऑर्गेनिक ओइबा साइड इफेक्ट अमत लेतबा मनाम सिंग सिंग सेमबा ngakतनी करिगुंबा सप्लीमेंट सिंग असि सिनरबा मतुंगदा अदोमगी हक्सांगदा कानबा मत फंगद्रबदी तिंगखिबा पैसा सिंग 100% हंदोकजगनी अदुगा सप्लीमेंट लैरोय हक्सांग खक्ता चेक तौथोकपिगे हारगसु तौबा यागनी अकुपा मरोल खंगबिनबगिदमक्ता स्क्रीन द पिथोकजरिबा नंबर असदा पंथदना कॉल तौबियो मदि पाउ फाउबियो मसी मतुंग उलेलिबसी प्रेजेंट डे दमुग लागले हाइबदी प्रोमीथियस हारिबा फर्स्ट पार्ट की फिल्म अदुगी मखा ताथरपो वारी दमुग लागले शुकना ममलबा डीप स्पेस असदा चावरबा स्पेस बमु लई मसीगी ममिंगना कोवेनेंट हाइना कौई मतमना 2104 हाइबदी शोक लिसिंग अनिगा चामगा शुकना मरीगी डिसेंबर की डेट 5 नि स्पेसशिप असदी यावरिबसी क्रू मेंबर 15 स्पेसशिप असने सलिबसी ओरिगाई 6 हाइना खंगबा प्लानेट अमदनी हारिबा ओरिगाई 6 हारिबा प्लानेट सिदा खुंदानबगी दमक्ता मिचम प्रजालिसिंग अनि मसु पुदुना सलिबनी हाइबदी मखोइ सिंग असि कार्गो स्लिप चेम्बर द तुमहंदुना पुरिबनी अदुगा इम्ब्रायो लिसिंग अमगा चामरी निफु पुदुना सुजालिबनी मयामदा भाब ताना हाइजरमगे इम्ब्रायो हाइबदी अखोइ मियोइबा नत्रगना जीव मना ममा पुकनुंगदा ngasक ओइना लैरिंगी सक्तम अदुनी असुमना पुरिबा इम्ब्रायो सिंग असिना मखोइना सलिबा प्लानेट सि यौरबा मतमदा धरानाला क्यामा संदोकनबगी दमक्ता पुरिबनी हौजिक मखोइना चलिबसी प्लानेट सि यौगदबा चही 3 का था मरीगी मतम वाली अदुगो भाब तानबो वाफम अमग सुहाइजरमगे सोक लिसिंग नि चामग सुकना मरी हरिबो मतम असि फर्स्ट पार्ट ओरिबा प्रोमीथियस हरिबो फिल्म अदुगी वारी न थोखरबा मतुंग चही 13 लेरका थोको वारी नि मफम इस्ता हौजिक बु उलगिबसी मतौ सुमना कोवेनेंट हरिबो चावरबी स्पेसशिप असि मागी लंबी द पाइदुन चली अदुगा हौजिक स्पेसशिप की मनुंग दम उलगले मफमस्ता उबा फंगलिबसी वाल्टर कौबो रोबोट अमनी मयाम द भाब ताना भाइजरमगे मफमस्ता उरिबो वाल्टर हरिबो नुपासी ममांगदा हाइबदी प्रोमीथियस फिल्म द उखिबा डेविड हरिबो नुपा अदुगा सक्तम चपमानी डेविड दौना मासु रोबोट अमनी स्पेसशिप असि मनुंग द लेरिबा क्रू मेंबर सिंग अमदी खुंदा लेतानबगी दमक्ता पुरिबा कॉलोनीज लिसिंग अनि एसिबुसु माना ngak सेंदुन चलिबनी अदुगा स्पेसशिप असि मनुंग द लेरिबा सिस्टम की फंक्शन खुदिमक माना येंगसिंदुन चलिबनी अदुगा चावरबा स्पेसशिप असिबु मादर हाइन खंगनबा एआई सिस्टम अमना चलाइबनी हौजिक मादरी खोंजेन वाल्टर बु कौरले अदुगा हाइरई शिप असिगी इलेक्ट्रिक चार्ज तौनबगी तंजा अदु यौरे अदुना सोलर पैनल सिंग हांगदोकलसि हाइरले मसदगी सोलर एनर्जी सिंग सिननबगी दमक्ता चाव सांगलबा सोलर पैनल सिंग हांगदोखरे मतौ सुमना नुंसा मंगालदगी एनर्जी सिंग सुपसिनदुना मखोइगी शिप असिगी इलेक्ट्रिक चार्ज तौरी हौजिक अमु उलगलिबसी वाल्टरना क्रायो स्लीप चेम्बर मनुंग तुमनु लेरिबा सिंग असिबु चेक तौरी मतुंगदा कॉलोनीज लिसिंग अनि नि यावरिबा सोमदा संगसिनदुना चेक तौरी अदुगा कोल्ड स्टोरेज सिंग असि हांगदोक्तुना मनुंग थमलिबा मसिंग याबलबा इम्ब्रायो सिंग असिबु चेक तौरी इम्ब्रायो सिंग असिगी मरक्तगी हिंगलरोइदबा सिंग खंदोक्तुना लबथोरी मतौ सुमना माना चेक तौरिङै मादर हारिबा एआईसना हाइरई हौजिक करिगुम्बा प्रॉब्लम अमा थेंगनरे सेक्टर 106 की एरियासदा सोलर फ्लेयर की शॉकवेव लाक्पगी सिग्नल अमा फंगले करिगुम्बा शॉकवेव असना अखोइगी स्पेसशिप ते येखिबा तारबदी पाक साउना मांग ताकपा हाइबदु ओइरगनी मरमसना नंग कंट्रोल रूम द यामा थुना लाउ हाइन कौरे मसदगी पंथदना वाल्टर असिस्टेंस लगले अदुगे स्पेसशिप की मपालम दो लुलिबसी सोलर फ्लेयर हाइन खंगनरिबा तमथिरबा शॉकवेव असना मखोइगी स्पेसशिप इस्ता यामना साफुकना येसिलमी अदुबु याम लुरिबदी मखोइगी स्पेसशिप की सोलर पैनल सिंगसी खंदोक्तुन लेरिङै तंजादा येइबनिना स्पेसशिप असि याम साथिरा निकले याम थुना संगसेललिबा वाल्टर सु तुरे मतौ सुना शिप असि यामना कन निकपसिदा लेरिबा क्रायो स्लीप चेम्बर सिंगसी तत्तुना तारे अमदि शिप असि मनुंगदा चावना मैहु लांगपोक सु थोकले वाल्टरना लाउदुना हाइरई तुमलिबा क्रू मेंबर 13 सि हौदोकपिरो असुमना हाइरपदगी एआई सिस्टम असना क्रू मेंबर 13 सि बो हौदोकले असुम तौबदगी क्रू मेंबर सिंगसी याम थुना मिकअप थोरकनरे मतम सांगना तुमलुबना मरम ओइदुना मखोइ याम साथिनसु ओरे अमदि हौजे स्पेसशिप असि ओइरिबा फिबम असि यामना कन्ना निकतुना लेंगे तंजा असदा मखोइना मिकअप थोरकपनि मसदगी मखोइसु यामना पाखतना हाइबदु ओइरे हौजे मूवीज की मेन प्रोटैगनिस्ट ओइरिबी डेनियल सारिबी नुपी सिसु मिकअप थोरले मफमस्ते यावरिबा क्रू मेंबर सिंगसी अयामना मतै मनाव ngakतनी क्रिस्टोफर ओरम हारिबा नुपासना डेनियल्स बो हौदोकली ग्यानताना पाखतपा तौदना हौगलकनबगी दमक्ता फोंदोकली मागी क्रायो स्लीप चेम्बर असिगी मनाक्ता मागी मपुरैबा जेकब ब्रांसन हारिबा नुपासी सुतुमदुना लेरिबनी तबुदबु मादी हौजिकसु मिकअप थोक्त्री मागी स्लीप चेम्बर सिदा करिगुम्बा असोइबा खरे यावबदगी महाक्ति हौजिकसु मिकअप थोउ हाइबा यादना लेरे महाकपु मयाम संगदुना हौदोकनबा होनरी तबुदबु मयाम लाउरिबा खोंजेल सि मागी नाकोंगनदि ताद्रे अदुगा नाकलमदना वाल्टरना कंट्रोल रूम असिगी मनुंगदा मै हौरिबसि मुथनबा यामना कन होनरी हौजिक जेकब हारिबा नुपासिबु मयाम संगदुना हौदोकनबा होनबसिदा ताखलक्तबदगी मागी स्लीप चेम्बर असि फकाइदुना लथोकनबगी दमक्ता मयामना कन होनरी अदुबु मखोइना तौरिबसि अरेम बतारे स्लीप चेम्बर असि फकपा ngamdre असुम तौरिबा फिबमसिदा मागी नुपी ओरिबी डेनियल असि पाखतुना यामना कन कपलमी हौजिक स्लीप चेम्बर असि मनुंगदा मै चाखलले मैखुना पुंगम योंखरे
मागी नुपी डेनियल असि फाना यादना सेंसिनदुना मपुरोइबु हौदोकना होनजै अदु माना लाउरिबसि तादे स्लीप चेम्बर असि मनुंगदा हुजिक्ति यामना साथीना मै हौख्रे मदि मनुंगदा तुमनुन लेरिबा जेकब असि मैना साकथेक्तुना सिरे तौरिबा फिबम मिस्टर डेनियल दि अंगाउबिगुम लाउ लाउतुन कप्तुन लेरे लेरिबा मयाम असना फनकना फक्तोकना होनै अदु बुंगमद्रे क्रू मेंबर सिंग असना अंगाउबिगुम लाउतुन कप्लिबा डेनियल बु फाजिनदुना थमली मसिगी मतुंग उललिबा सकतम असि स्पेसिफिक असि चावरबा सोलर पैनल सिंग असि सोलर फ्लेयर हाइन खंगरिबा तमथिरबा सॉफ्टवेयर असना येबदगी याम साथीना अमांता थोपि सकतम सु लई नाकलमदना मैना साकथेक्तुना काथेख्रबा जेकब की असि भागचांग से हुजुक पुथोरकली अदुगा सिप असि मनुंगदा कॉलोनीस ओइनबगी दमकत पुरखिबा मियोय लिसिंग अनि सिगी मनुंगदगी सु मियोय क्याम सिरे नाकलमदना डेनियल हारिबि नुपी सि मपुरोइबा सिखिबदगी याम थमोय सोन कप्तुना मागी कार तुमिना फमदुना लई ममांगदा मपुरोइबगा मागा कामिनखिबा फोटो सिंग सि येंगली मपुरोइबना सि नरंबा पोचै क्याम सु येंगदुना महा कप्प लेपते अदुगा मपुरोइबना सिंकाना काना नमखिबा वीडियो मसु काप्तुना महा कुजि येंगली मसि येंगजरगा महा हेन हेन कप्जरमी नाकलमदना क्रिस्टोफर ओरम हारिबा नुपासु लई सिबसते थोखरिबा थौदोस्ता मासु यामना मथा सादुन लैरी मागी नुपी ओरिबि केरिन हारिबि नुपि संगसिलक्तुना मांगोंदा हाइरई अखोइगी सिबसिगी कैप्टन ओरंबा जेकबना लैखिद्रबनिना हौजिक्ति नंगना सिबसि कैप्टन ओइबा ताबनी अदुना नंगना मतौदुमना थमोइ पिक्थादुना लैरनु मयामसिबु लमजिंग लमताक्तुना थौना पिबो वाहि क्याम फोंदोकलु लाउ हाइरमलगा महक मफमसदगी सखरे मसिगी मतुंगदो ओरम हारिबि नुपासी मखोइगी क्रू मेंबर सिंगा लैरिबु मफमसद संगसिलक्ले मांगना हाइरई अखोइना याम थमोइ सोकनिंगाय ओइरबा थौदो अम मायुकनखरे मतुंगदा सिगुम थौदोकसिंग सि थोक्तनबगिदमक्ता आइनसु यामना कन होनगनी अखोइ म्यांगी कैप्टन ओइबदा मतिक चारबा जेकबना लौरम थौदांग अदुमक आइनसु लौननब होनगनी ngasi अखोइना सिप असदगी मांगजरिबसि कॉलोनीस ओइनबगिदमक्ता पुरखिबा प्रजा 93 अमा इम्ब्रायो 13 अमा अदुगा अखोइगी क्रू मेंबर सिंगी मरक्तगी हाइबदि अखोइगी कैप्टन जेकब सु मांगजरे माना मखा ताराई सिप असगी 83% दे हौजिक करिसु असोयंगाम यावदना लैरी तबुदबु सिप असगी सिस्टम कयामदि हौजिक असोयंगाम यावदुना फंक्शन तौ हाइबा यादना लैरी मसिबो अखोइना सेमजिनदबा यारो हाइना फोंदोली टेनिस सारिबु नुपासना हंगलाई ngasi थोखरिबा थौदो असि करिना मरम ओइदुननो मिस्टर वाल्टर न पाखुम पिरई थोखरिबा थौदो असि सोलर फ्लेयर हाइना खंगनरिबा तमथिरबा शॉक वेव असिना मरम ओइदुननी वेव असिना लाकपा मतमदा अखोइगी स्पेसिप असि चार्जिंग मोड ता लैरी मदुना मरम ओइदुना हेन खुदोंग थिबा नंखिबनी हाइना फोंदोली कैप्टन ओरमना हाइरई फरे हौखरबदि हौखरे अखोइना यारि मखै याम सेक्शन सेनाबगा लोइना खुदोंग थिबसिंग मांगजौना खंगदोकनबगी दमक्ता होनगदमनी सटकदरिबा खोंचत असिदा अमना मगी मतेंग पांगनादुना अखोइ म्याम थमोइ सेंगना खोंजंग असिदा चंगमिनसी अदुना अखोइना हुजिक तौगदब थबगसि सिपसदा असोयंगाम यावरिबसिंग असि सेमजिनबा तौसी असुमना हाइनरिङै डेनियल असि सुचंगसिलक्ले मांगना हाइरई टेराफॉर्मिंग मॉड्यूल्स दे यावरिबा गारी सिंग असदा असोयंगाम खरे यावरबा माले अदुना मसि फजना सेमजिनदबा यारो हाइरई मिस्टर वाल्टरना तौगदरिबा थबगदुदा इना मतेंग पांगजेगे हाइरई ओरमना मखा तारई हुजिकती क्रू मेंबर सिंगना मागी मथौदा पुंगिंग संगनारो याद्रिबा स्पेसिफिक मफम सिंग असि सेमजिनबा तौरसि हाइदुना ऑर्डर पीख्रे हौजिक डेनियल गा वाल्टर गसि टेराफॉर्मिंग मॉड्यूल न लैरिबा माइके सोमदा संगसिलक्ले मफमस्ति यावरिबा चावरबा गारी सिंग असि पुल्लिबा चावरबा योडी सिंग असि कोमदुना लैबसि थेंगनारे मसिबु डेनियल अमदि वाल्टर न सेमजिल्ली असुमना मखोइनिना मफमस्ता थबक तौमिनरिङै डेनियल ना मागी मपुरोइबा जेकब निंगसिंगलक्तुना अमुकसु कबक्ले अदुगा हाइरई अखोइना चलिबा ओरिगाई 6 हारिबा प्लानेट से हेक यौरगा जेकब का अखोइनिना फजरबा युम अमसु सागनी हाइना किबनी ओरिगाई 6 हारिबा प्लानेट सिगी मरमदा अखोइना फजर थिगतपदा खंखी मफम अदुदा फजरबा पाट अमा लई हाइबसि पातुगी मपानदा अखोइनिना लैनबगिदमक्ति युम फजरबा सासिको हाइदुना हाइना किबनी अदुबु हाइना किबो वाफम सिंगदा हुजिकति अरेम बतारे मसे हाइरदुना महक कपलमी मफम अदुदा माना सागे खलिबा युम अदु उगी युमनी अदुना युम छानबगिदमक्ता उबाक योटपी नुंगथंग होराइन सिंग पुदुन लागली अदुबु हुजिकति पोचै सिंग सि लोइना कानादबा हाइबदु ओइरनी डेनियल ना असुमना कपसिदा वाल्टर सुनुंगाइतबो फावरमी अदुगा हाइरई पाट मेयादा युम सागनी हाइखिबो वासक अदो सुक्सोय सोइदना पांगथोकनबगिदमक्ता होनगदबनी मसिगी मतुंग दुललिबसि सिपसिगी क्रू मेंबर सिंग सि पुंदुना खुदोंथिबा थौदोकता लैखिद्रबा मियोय सिंग सिगी मिंगदा नुंगाइतबा फोंदोक पोइना ड्रिंक हाइदुना थकनरी अदुगा डेनियल ना ममितगी मपि तादुना मागी मपुरोइबगी असि भागचांग सिबु स्पेस ता थादोखरे मतौसुमना मखोइना पुल्लिबसिंग असि अतोपा का अमद लैदुना थेलिबा कैमरा सिंगी खुथांगदा कैप्टन ओरमना सुलोइना उरिबनी तंजासदा मादी याम साउनिंगली मसिगी मरमदी सिपसि सेमजिनबगी दमक्ता माना पीखिबो ऑर्डर अदु मखोइगी क्रू मेंबर सिंग सिने इन्द्रे हाइदुना अदु मागी नुपी केरिन संगसिलक्तुना हाइरई मखोइना तौरिबसि नंगी ऑर्डर इन्दबा नत्ते डेनियल असि मागी मपुरोइबा जेकब सिरिबनी मदुगी अनु नुंगाइतबा फोंदोक पोइना मतम खरा सुलौजरिबनी मसिगी दमक्ता नंगना क्रू मेंबर सिंग सिबु लान खन्यनु अदु केरिन सुन हाइरबसु ओरमगी थमोइददि यानिंग्द्रि मांगना हाइरी मखोइना खलिबसि आई खंगी सिपसिगी कैप्टन ओइबदा आई सिमतिक चाते हाइदुना मखोइना खनबदगी आई ऑर्डर असि इन्द्रिबनी अदु केरिन हाइरई ओरिगाई 6 हारिबा प्लानेट अदु यौरबा मतुंगदा मफमस्ता लैरिबसिंग असि नंगी क्रू मेंबर खक ओइबता नतना नंगी युमलोनबा मियोइसिंग हाइबदुसु ओइगदोरिबनी अदुना मखोइसिंग असि अमरोमदि हेक पोकमिनबा सिनाउगुमबनी अदुना नंगना फत्तना खलिबसिंग अदु तौगनु यामा नुंगसिनना मखोइग पुन्नबु होनौ हाइबा वाफमसि फोंदोली असुमना मागी नुपी केरिन हाइरपदगिदि ओरमसु मागी थमोइसि फाजिनजरमी मसिगी मतुंग उललिबसि स्पेसिफिक असिगी असोयंगाम यावख्रिबा मफमसिंग असिबु क्रू मेंबर सिंग असिना सेमजिनबा याम कन होनबगी सक्तमसिबु लई सुट लितुना स्पेसिफिक की मपाना थोरलिबसि टेनेसी हारिबु नुपासिगा एंकोर कौबु नुपा आमगनी
ꯃꯈꯣꯏꯅꯤꯅ ꯕꯦꯔꯥ ꯀꯥꯔꯕ ꯁꯣꯂꯥꯔ ꯄꯦꯅꯦꯜꯁꯤꯡ ꯑꯁꯤꯕꯨ ꯁꯤꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯟꯅꯒꯤ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯑꯁꯤ ꯀꯛꯊꯠꯂꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯃꯔꯤ ꯑꯃ ꯄꯥꯟꯁꯤꯜꯂꯦ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯥꯗꯗꯨꯅ ꯂꯩꯔꯨꯔꯕ ꯁꯣꯂꯥꯔ ꯄꯦꯅꯦꯜꯁꯤꯡ ꯑꯁꯤꯕꯨ ꯍꯥꯟꯅꯒꯨꯝ ꯁꯦꯝꯖꯤꯟꯕ ꯉꯝꯂꯦ ꯃꯁꯤꯗꯒꯤ ꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯥꯋꯔ ꯐꯪꯕ ꯍꯧꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯤꯞ ꯑꯁꯤꯒꯤ ꯁꯤꯁꯇꯦꯝ ꯈꯨꯗꯤꯡꯃꯛ ꯍꯥꯟꯅꯒꯨꯝ ꯃꯊꯧ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯔꯥꯎꯅꯔꯦ ꯑꯗꯨꯒ ꯁꯤꯞ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯇꯦꯅꯦꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯗꯨꯅ ꯁꯤꯞ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯁꯨꯠꯀꯤ ꯍꯦꯜꯃꯦꯠꯇ ꯌꯥꯎꯔꯤꯕ ꯇ꯭ꯔꯥꯟꯁꯃꯤꯇꯔ ꯑꯁꯤꯗ ꯁꯤꯒꯅꯦꯜ ꯑꯃ ꯐꯪꯂꯦ ꯑꯁꯨꯝꯅ ꯐꯪꯂꯤꯕ ꯁꯤꯒꯅꯦꯜ ꯑꯁꯤꯗ ꯇꯦꯅꯦꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯉꯛꯄꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡꯁꯤꯁꯨ ꯉꯛꯅꯕꯗ ꯂꯣꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯦꯅꯦꯁꯤ ꯑꯁꯤ ꯁꯤꯞ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯨꯠꯀꯤ ꯍꯦꯜꯃꯦꯠ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯍꯧꯖꯤꯛꯇ ꯃꯥꯅ ꯐꯪꯈꯤꯕ ꯁꯤꯒꯅꯦꯜ ꯑꯁꯤꯕꯨ ꯆꯦꯛ ꯇꯧꯔꯤ ꯃꯈꯣꯏꯅ ꯁꯤꯞ ꯑꯁꯤꯒꯤ AI ꯁꯤꯁꯇꯦꯝ ꯑꯣꯏꯔꯤꯕ ꯃꯥꯗꯔꯗ ꯍꯥꯏꯔꯤ ꯐꯪꯂꯤꯕ ꯁꯤꯒꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯐꯒꯠꯄ ꯃꯑꯣꯡꯗ ꯍꯥꯏꯕꯗꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅꯕ ꯁꯤꯒꯅꯦꯜ ꯑꯃꯗ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯃꯥꯗꯔꯅꯁꯨ ꯐꯪꯂꯤꯕ ꯁꯤꯒꯅꯦꯜ ꯁꯥꯎꯟ ꯑꯁꯤꯕꯨ ꯍꯦꯟꯅ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯑꯣꯟꯊꯣꯛꯂꯦ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯃꯨꯟꯅ ꯇꯥꯔꯨꯕꯗꯒꯤꯗꯤ ꯈꯪꯂꯦ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜꯅꯤ ꯍꯥꯏꯕꯁꯤ ꯂꯩꯔꯤꯕ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯍꯥꯏꯅꯔꯛꯏ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯊꯣꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯇꯦꯅꯦꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯁꯛꯂꯤꯕ ꯏꯁꯩ ꯑꯁꯤ ꯃꯥꯅ ꯈꯪꯕ ꯉꯝꯂꯦ ꯃꯥꯅꯁꯨ ꯁꯤꯟꯗꯨꯡ ꯏꯟꯗꯨꯅ ꯏꯁꯩ ꯑꯁꯤ ꯁꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯖꯣꯟ ꯗꯦꯟꯕꯔ ꯍꯥꯏꯔꯤꯕ ꯁꯤꯡꯒꯔ ꯑꯗꯨꯅ ꯁꯛꯈꯤꯕ ꯇꯦꯛ ꯃꯤ ꯍꯣꯝ ꯀꯟꯇ꯭ꯔꯤ ꯔꯣꯗ ꯍꯥꯏꯕ ꯏꯁꯩ ꯑꯗꯨꯅꯤ ꯋꯥꯜꯇꯔ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯁꯤꯅ ꯃꯥꯗꯔꯗ ꯍꯥꯏꯔꯤ ꯐꯪꯂꯤꯕ ꯁꯤꯒꯅꯦꯜ ꯑꯁꯤ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯇ꯭ꯔꯦꯛ ꯇꯧꯕꯤꯌꯨ ꯃꯁꯤꯗꯒꯤ ꯃꯥꯗꯔ ꯍꯥꯏꯔꯤꯕ AI ꯑꯁꯤꯅ ꯁꯤꯒꯅꯦꯜ ꯑꯁꯤ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯊꯤꯒꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯁꯦꯛꯇꯔ 87 ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗꯒꯤ ꯁꯤꯒꯅꯦꯜ ꯑꯁꯤ ꯂꯥꯛꯄꯅꯤ ꯁꯤꯒꯅꯦꯜ ꯊꯥꯔꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯖꯨꯝ ꯇꯧꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯣꯂꯥꯔ ꯁꯤꯁꯇꯦꯝ ꯑꯁꯤꯒ ꯃꯥꯟꯅꯕ ꯖꯒꯥ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒ ꯃꯥꯟꯅꯕ ꯄ꯭ꯂꯥꯅꯦꯠ ꯑꯃꯁꯨ ꯂꯩꯔꯦ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯌꯥꯝꯅ ꯂꯤꯔꯕ ꯄ꯭ꯂꯥꯅꯦꯠ ꯑꯃꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯅꯔꯤ ꯔꯤꯛꯁ ꯀꯧꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗꯧꯅ ꯖꯤꯕ ꯄꯥꯟꯕꯁꯤꯡꯅ ꯂꯩꯕ ꯌꯥꯕ ꯄ꯭ꯂꯥꯅꯦꯠ ꯑꯃꯅꯤ ꯃꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯕꯨ ꯃꯥꯅ ꯆꯤꯡꯁꯤꯟꯗꯨꯅꯁꯨ ꯌꯦꯡꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯏꯁꯪ ꯁꯪꯕ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯁꯃꯨꯗ꯭ꯔꯅ ꯆꯤꯡꯕ ꯂꯩꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯅ ꯈꯨꯟꯗꯥꯒꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯑꯣꯔꯦꯒꯥꯏ 6 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗꯒꯤꯗꯤ ꯃꯁꯤꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯐꯕ ꯍꯦꯟꯒꯅꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯒ꯭ꯔꯦꯚꯤꯇꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯗ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁꯀꯤ ꯍꯦꯛ ꯂꯩꯔꯤꯕ ꯁꯦꯛꯇꯔ ꯈꯨꯗꯤꯡꯃꯛ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯌꯦꯡꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯅꯥꯟꯊꯣꯛꯍꯧꯔꯤꯕꯅꯣ ꯇꯦꯅꯦꯁꯤꯅ ꯔꯤꯛꯇ ꯍꯪꯂꯛꯏ ꯃꯁꯤꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯒꯤ ꯀꯌꯥꯝ ꯂꯥꯞꯅ ꯂꯩꯕꯅꯣ ꯔꯤꯛꯁꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯑꯩꯈꯣꯏꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇ꯭ꯔꯦ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯔꯦ ꯍꯞꯇꯥ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯁꯤꯗ ꯌꯧꯒꯅꯤ ꯑꯩꯈꯣꯏꯅ ꯀ꯭ꯔꯥꯏꯑꯣ ꯁ꯭ꯂꯤꯞ ꯆꯦꯝꯕꯔꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯂꯨꯕꯒꯤ ꯗꯔꯀꯥꯔꯁꯨ ꯂꯩꯔꯔꯣꯏ ꯑꯁꯨꯝꯅ ꯔꯤꯛꯁꯅ ꯍꯥꯏꯔꯛꯄꯁꯤꯗ ꯀꯦꯞꯇꯦꯟ ꯑꯣꯔꯝꯒꯤ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯣꯔꯦꯒꯥꯏ 6ꯇ ꯆꯠꯄ ꯇꯥꯔꯕꯗꯤ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯈꯤꯅꯤ ꯋꯥꯜꯇꯔꯅ ꯈꯨꯝꯂꯛꯏ ꯆꯍꯤ 8ꯒ ꯊꯥ 4 ꯆꯪꯈꯤꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯍꯥꯏꯅꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯨꯏꯅ ꯇꯨꯝꯊꯕꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯤ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯑꯣ ꯁ꯭ꯂꯤꯞ ꯆꯦꯝꯕꯔꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛꯀ ꯇꯨꯝꯕ ꯗꯔꯀꯥꯔ ꯂꯩꯔꯤ ꯔꯤꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯑꯞꯋꯥꯔꯗ ꯀꯧꯕꯤ ꯅꯨꯄꯤꯁꯤꯅ ꯑꯣꯔꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯥꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁ꯭ꯂꯤꯞꯄꯤꯡ ꯆꯦꯝꯕꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯕ ꯍꯥꯏꯕꯁꯤ ꯄꯥꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯅ ꯀꯤꯅꯔꯦ ꯃꯁꯤꯗꯒꯤ ꯑꯣꯔꯝꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛꯇ ꯅꯧꯅ ꯑꯩꯈꯣꯏꯅ ꯈꯪꯂꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯊꯤꯒꯠꯇꯨꯅ ꯌꯦꯡꯁꯤ ꯃꯁꯤꯗ ꯀꯅꯥ ꯀꯅꯥꯅ ꯌꯥꯅꯤꯡꯗꯕ ꯂꯩꯕꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯀꯅꯥꯃꯠꯇꯅ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯗꯦꯅꯤꯌꯦꯜꯒꯤ ꯊꯃꯣꯏꯅꯗꯤ ꯌꯥꯅꯤꯡꯗ꯭ꯔꯤ ꯑꯣꯔꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯤꯒꯠꯂꯨꯔꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯕ ꯄꯥꯝꯃꯤ ꯀꯦꯞꯇꯦꯟ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯀꯧꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯥ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯤ ꯑꯣꯔꯤꯒꯥꯏ 6 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯆꯍꯤ 10 ꯆꯪꯈꯤꯕꯅꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯂꯩꯃꯥꯏꯒꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯅꯩꯅꯈꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯁꯤꯞ ꯑꯁꯤꯗ ꯌꯥꯎꯔꯛꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯦꯅꯤꯡ ꯐꯪꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯊꯧꯁꯥꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯐꯪꯈꯤꯕ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯤꯑꯣꯏꯕꯅ ꯂꯩꯕꯗ ꯈꯨꯗꯣꯡꯆꯥꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯪꯁꯤꯜꯂꯨꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯍꯧꯗꯅ ꯈꯨꯗꯛꯇ ꯐꯪꯕꯅꯤ ꯒ꯭ꯔꯍ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯀꯔꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯍꯦꯛꯇ ꯊꯥꯖꯕ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯗꯨꯕꯨ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯦꯞꯇꯦꯟ ꯑꯣꯔꯝꯅꯗꯤ ꯌꯥꯅꯤꯡꯗ꯭ꯔꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯁ꯭ꯀꯦꯟ ꯇꯧꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯅ ꯃꯁꯤꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯂꯩ ꯍꯥꯏꯕ ꯈꯪꯍꯧꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯗꯦꯅꯤꯌꯦꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯈꯪꯕ ꯇꯧꯗꯨꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯨꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯁꯤꯗ ꯈꯨꯗꯣꯡꯊꯤꯕꯅ ꯄꯤꯛ ꯊꯜꯂꯝꯕꯁꯨ ꯌꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯣꯔꯝꯅ ꯍꯥꯏꯔꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯍꯦꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯆꯦꯛ ꯌꯦꯡꯂꯨꯁꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯥꯖꯕ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕꯗ ꯆꯞ ꯆꯥꯕ ꯃꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯗꯨꯕꯨ ꯗꯦꯅꯤꯌꯦꯜꯗꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯅꯩꯅꯔꯨꯕ ꯂꯩꯇꯦ ꯃꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯐꯪꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯊꯥꯖꯕ ꯊꯝꯂꯒ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯕꯨ ꯑꯣꯔꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯖꯤꯛꯇꯤ ꯌꯥꯎꯔꯤꯕ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯁ꯭ꯂꯤꯞꯄꯤꯡ ꯆꯦꯝꯕꯔꯗ ꯇꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯕ ꯍꯥꯏꯕꯁꯤꯁꯨ ꯄꯥꯝꯅꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯣꯔꯦꯒꯥꯏ 6 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗ ꯆꯠꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯂꯤꯞꯄꯤꯡ ꯆꯦꯝꯕꯔ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯇꯨꯝꯕ ꯗꯔꯀꯥꯔ ꯂꯩꯔꯤ ꯑꯗꯨꯕꯨ ꯅꯧꯅ ꯐꯪꯂꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯆꯠꯄ ꯇꯥꯔꯕꯗꯤ ꯁ꯭ꯂꯤꯞꯄꯤꯡ ꯆꯦꯝꯕꯔꯗ ꯆꯪꯁꯤꯟꯕ ꯇꯧꯗꯅ ꯌꯥꯝꯅ ꯊꯨꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯌꯧꯒꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯁꯩ ꯁꯛꯄꯒꯤ ꯈꯣꯟꯖꯦꯜꯅꯤ
ꯑꯗꯨꯅꯗꯤ ꯐꯪꯂꯤꯕ ꯁꯤꯒꯅꯦꯜ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯊꯤꯒꯠꯄ ꯆꯪꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯑꯗꯨꯕꯨ ꯗꯦꯅꯤꯌꯦꯜꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯤ ꯃꯗꯨ ꯅꯠꯇꯦ ꯁꯤꯞ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯉꯥꯛꯁꯦꯟꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯃꯁꯤꯗꯒꯤ ꯑꯣꯔꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯪꯁꯤꯟꯕ ꯅꯠꯇꯦ ꯑꯩꯅ ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯐꯝ ꯈꯨꯗꯤꯡꯃꯛ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯒ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯐꯪꯂꯤꯕ ꯁꯤꯒꯅꯦꯜ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯏꯊꯧ ꯑꯗꯨꯅꯤ ꯃꯁꯤꯗꯒꯤ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯤ ꯑꯗꯣꯝꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯌꯦꯠꯄ ꯌꯥꯕꯒꯤ ꯍꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯩ ꯃꯁꯤꯗꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯀꯝꯄ꯭ꯂꯦꯟ ꯑꯁꯤ ꯑꯩꯅ ꯊꯥꯡꯒꯠꯂꯕꯅꯤ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯑꯣꯔꯝꯁꯨ ꯋꯥ ꯉꯥꯡꯐꯝ ꯈꯪꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯡꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯩꯅ ꯂꯧꯁꯤꯜꯂꯕꯅꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯀꯁꯨ ꯇꯥꯟꯅꯈꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯦ ꯃꯇꯨꯡꯗ ꯗꯦꯅꯤꯌꯦꯜ ꯑꯁꯤ ꯀꯥꯁꯇꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯁꯤꯟꯗꯣꯛꯂꯛꯂꯤꯕꯁꯤ ꯅꯧꯅ ꯐꯪꯂꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯂꯛꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯧꯖꯤꯛꯇ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯣꯔꯝꯅ ꯊꯧꯁꯥꯅ ꯇꯥꯗ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯀꯣꯚꯅꯦꯟ ꯍꯥꯏꯔꯤꯕ ꯆꯥꯎꯔꯤꯕ ꯁ꯭ꯄꯦꯁꯤꯞ ꯑꯁꯤ ꯅꯧꯅ ꯐꯪꯂꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯑꯣꯔꯕꯤꯠ ꯃꯌꯥꯗ ꯄꯥꯏꯁꯤꯜꯂꯛꯂꯦ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯦꯅꯦꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯑꯦꯠꯃꯣꯁꯐꯤꯌꯔꯒꯤ ꯁꯛꯇꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯃꯁꯤꯗ ꯌꯥꯝꯅ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯤꯡ ꯁꯤꯠꯂꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯤ ꯆꯥꯎꯔꯕ ꯁꯤꯞ ꯑꯁꯤꯗꯒꯤ ꯂꯦꯟꯗꯔ ꯑꯃ ꯈꯥꯏꯗꯣꯛꯇꯨꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯂꯩꯃꯥꯏꯗ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯁꯨꯠꯁꯤꯡ ꯁꯦꯠꯆꯤꯟꯅꯈ꯭ꯔꯦ ꯂꯦꯟꯗꯔ ꯑꯁꯤꯒꯤ ꯄꯥꯏꯂꯣꯠ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯅ ꯇꯦꯅꯦꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯃꯦꯒꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤꯅꯅꯤ ꯃꯇꯧꯁꯨꯝꯅ ꯆꯥꯎꯔꯕ ꯀꯣꯚꯅꯦꯟ ꯍꯥꯏꯔꯤꯕ ꯁꯤꯞ ꯑꯁꯤꯗꯒꯤ ꯇꯣꯉꯥꯟꯅ ꯂꯦꯟꯗꯔ ꯃꯆꯥ ꯑꯁꯤ ꯈꯥꯏꯗꯣꯛꯂꯦ ꯑꯗꯨꯒ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯌꯥꯝꯅ ꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯑꯈꯥꯛ ꯑꯔꯥꯎꯒꯤ ꯊꯕꯛꯁꯤꯡ ꯊꯣꯛꯂꯤ ꯂꯦꯟꯗꯔꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅꯁꯨ ꯅꯤꯛꯂꯤ ꯃꯐꯝꯁꯤꯗ ꯌꯥꯎꯔꯤꯕ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯌꯥꯝꯅꯁꯨ ꯄꯥꯈꯠꯅꯔꯦ ꯅꯣꯡꯊꯥꯡ ꯀꯨꯞꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯂꯤꯊꯣꯛꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯍꯧꯖꯤꯛ ꯅꯣꯡ ꯃꯪꯂꯤꯕꯁꯤꯒꯤ ꯃꯈꯥꯗ ꯐꯥꯎꯊꯔꯛꯄ ꯉꯝꯂꯦ ꯃꯇꯧꯁꯨꯝꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯂꯩꯃꯥꯏꯁꯤ ꯎꯕ ꯐꯪꯖꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯂꯦꯟꯗꯔꯁꯤꯞ ꯑꯁꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯆꯤꯡꯂꯛꯁꯤꯡ ꯐꯥꯎꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯤ ꯃꯐꯝꯁꯤꯗ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒ ꯌꯥꯝꯅ ꯃꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯏꯁꯪ ꯏꯁꯪ ꯁꯪꯕ ꯎ ꯋꯥꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕꯁꯨ ꯎꯔꯤ ꯍꯧꯖꯤꯛ ꯂꯦꯟꯗꯔꯁꯤꯞ ꯑꯁꯤꯅ ꯆꯥꯎꯔꯕ ꯄꯥꯠ ꯑꯃ ꯂꯩꯔꯤꯕꯁꯤꯒꯤ ꯃꯄꯥꯟꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯂꯦ ꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯃꯇꯤꯛ ꯆꯥꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯅꯣꯡꯊꯛꯇ ꯂꯩꯍꯧꯔꯤꯕ ꯀꯣꯚꯅꯦꯟ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯁꯤꯞ ꯑꯁꯤꯗꯒꯤ ꯇꯦꯅꯦꯁꯤꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯒꯤꯒꯤ ꯃꯐꯝꯗ ꯄꯥꯎ ꯐꯥꯎꯅꯅꯕꯁꯨ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯦꯡꯅ ꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯈꯣꯏꯒꯤ ꯇꯤꯝꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯂꯩꯃꯥꯏꯗ ꯀꯨꯝꯊꯔꯛꯂꯦ ꯃꯐꯝ ꯑꯁꯤꯗ ꯐꯪꯂꯤꯕ ꯅꯨꯡꯁꯤꯠ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒ ꯆꯞ ꯃꯥꯟꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯦꯜꯃꯦꯠ ꯎꯞꯇ꯭ꯔꯕꯁꯨ ꯁꯣꯔ ꯍꯣꯟꯕ ꯌꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯦꯟꯗꯔ ꯑꯁꯤꯒꯤ ꯄꯥꯏꯂꯣꯠ ꯑꯣꯏꯔꯤꯕꯤ ꯃꯦꯒꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯁꯤꯞ ꯑꯁꯤꯗ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯑꯇꯩ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯐꯪꯈꯤꯕ ꯁꯤꯒꯅꯦꯜ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯣꯔꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯪꯂꯛꯏ ꯁꯤꯒꯅꯦꯜ ꯑꯗꯨꯅ ꯂꯥꯛꯈꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯋꯥꯜꯇꯔꯅ ꯈꯨꯝꯂꯛꯏ ꯁꯤꯒꯅꯦꯜ ꯑꯁꯤꯅ ꯂꯥꯛꯂꯤꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 9 ꯂꯥꯞꯅ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄꯅꯤ ꯇꯧꯕꯇꯕꯨ ꯁꯤꯒꯅꯦꯜ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯕ ꯃꯐꯝ ꯍꯥꯏꯕꯗꯤ ꯆꯤꯡꯒꯤ ꯃꯊꯛ ꯑꯣꯏꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯕꯒ ꯂꯣꯏꯅꯅ ꯁꯤꯒꯅꯦꯜꯅ ꯂꯥꯛꯈꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯆꯠꯅꯈ꯭ꯔꯦ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯒꯦꯍꯨ ꯄꯥꯟꯕꯤ ꯃꯥꯟꯕ ꯀꯌꯥ ꯑꯃ ꯍꯧꯔꯤꯕꯁꯤ ꯎꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝꯁꯤꯗ ꯍꯧꯔꯤꯕꯁꯤ ꯒꯦꯍꯨ ꯄꯥꯟꯕꯤꯃꯛ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯃꯈꯣꯏꯁꯨ ꯉꯛꯄꯗ ꯂꯣꯏꯔꯦ ꯋꯥꯜꯇꯔꯅ ꯗꯦꯅꯤꯌꯦꯜꯗ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯌꯨꯝ ꯍꯥꯏꯕꯗꯨ ꯁꯥꯕꯗ ꯌꯥꯝꯅ ꯆꯞ ꯆꯥꯕ ꯃꯐꯝ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯣꯔꯝꯅꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯦꯅꯤꯌꯦꯜꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯪꯁꯤꯜꯂꯨꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗꯤ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯈꯤꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯩꯕꯗ ꯆꯞ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯝꯂꯤꯕ ꯒꯦꯍꯨꯁꯤꯡ ꯑꯁꯤ ꯎꯔꯒ ꯗꯦꯅꯤꯌꯦꯜꯅ ꯉꯛꯇꯨꯅ ꯍꯥꯏꯔꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯀꯅꯥꯅ ꯒꯦꯍꯨ ꯊꯥꯔꯝꯂꯤꯕꯖꯥꯠꯅꯣ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯎꯠꯂꯛꯂꯤꯕꯁꯤ ꯃꯦꯒꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯣꯡꯊꯛꯇ ꯂꯩꯍꯧꯔꯤꯕ ꯀꯣꯚꯅꯦꯟ ꯍꯥꯏꯔꯤꯕ ꯁꯤꯞ ꯑꯁꯤꯒ ꯄꯥꯎ ꯐꯥꯎꯅꯕꯗ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯤꯕꯁꯤ ꯐꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯂꯦꯟꯗꯔ ꯁꯤꯞ ꯑꯁꯤꯒꯤ ꯃꯈꯥꯗ ꯆꯪꯁꯤꯟꯗꯨꯅ ꯇ꯭ꯔꯥꯟꯁꯃꯤꯇꯔꯁꯤꯡ ꯑꯁꯤ ꯐꯖꯅ ꯁꯦꯝꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯀꯦꯞꯇꯦꯟ ꯑꯣꯔꯝꯒꯤ ꯅꯨꯄꯤ ꯀꯦꯔꯤꯟꯅ ꯍꯥꯏꯔꯛꯏ ꯂꯩꯃꯥꯏꯒꯤ ꯁꯦꯝꯄꯜ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯖꯒꯥꯁꯤ ꯌꯥꯝꯅ ꯃꯐꯝ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯒꯦ ꯅꯈꯣꯏꯅ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯑꯩꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯦꯗꯋꯥꯔꯗ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤ ꯃꯥꯕꯨ ꯀꯦꯔꯤꯟꯒ ꯂꯣꯏꯅꯅ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯝꯂꯦ ꯑꯗꯨꯒ ꯑꯇꯩ ꯀꯥꯡꯕꯨꯁꯤꯗꯤ ꯃꯈꯣꯏꯅ ꯐꯪꯈꯤꯕ ꯁꯤꯒꯅꯦꯜ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯆꯪꯁꯤꯟꯕ ꯂꯦꯞꯇ꯭ꯔꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯆꯥꯎ ꯁꯥꯡꯂꯕ ꯎꯁꯤꯡꯁꯤꯒꯤ ꯃꯊꯛ ꯑꯁꯤ ꯀꯛꯇꯨꯅ ꯂꯩꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯦꯗ ꯑꯣꯏꯔꯤꯕ ꯂꯣꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯆꯥꯎꯔꯕ ꯄꯣꯠꯁꯛ ꯑꯃ ꯃꯐꯝꯁꯤꯗ ꯇꯥꯁꯤꯟꯈꯤꯕꯒꯤ ꯈꯨꯗꯝꯅꯤ ꯑꯗꯨꯅꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯉꯝꯂꯕ ꯆꯤꯡꯃꯥꯏ ꯑꯁꯤꯗ ꯀꯥꯈꯠꯂꯛꯂꯤ ꯑꯁꯨꯝꯅ ꯆꯠꯅ ꯆꯠꯅ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯏ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯐꯝꯁꯤꯗ ꯇꯤꯟ ꯀꯥꯡ ꯑꯃꯠꯇ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯗꯦ ꯎꯆꯦꯛ ꯎꯌꯥꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯗꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯤꯕ ꯑꯃꯠꯇ ꯂꯩꯕꯒꯤ ꯁꯛꯇꯝꯁꯨ ꯎꯕ ꯐꯪꯗꯦ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯎꯔꯤꯕ ꯍꯥꯏꯕꯕꯨ ꯍꯧꯔꯤꯕ ꯄꯥꯟꯕꯤꯁꯤꯡ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯤ
ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯀꯦꯔꯤꯟꯒ ꯂꯦꯗꯋꯥꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯅ ꯃꯐꯝꯁꯤꯒꯤ ꯂꯩꯃꯥꯏꯒꯤ ꯁꯦꯝꯄꯜꯁꯤꯡ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯗꯣꯡꯆꯥꯒꯗꯕ ꯃꯐꯝꯁꯤꯡ ꯊꯤꯗꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯀꯦꯔꯤꯟꯅ ꯌꯦꯡꯂꯛꯄꯗ ꯈꯔ ꯄꯦꯠꯄ ꯂꯩꯕꯥꯛ ꯈꯔ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯍꯥꯏꯔꯛꯏ ꯂꯩꯃꯥꯏꯒꯤ ꯁꯦꯝꯄꯜ ꯂꯧꯕꯁꯤ ꯃꯐꯝꯁꯤꯅ ꯈꯨꯗꯣꯡꯆꯥꯔꯒꯅꯤ ꯑꯗꯨꯒ ꯀꯣꯚꯅꯦꯟ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯇꯦꯅꯦꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯆꯠꯈ꯭ꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯗꯕ ꯃꯑꯣꯡꯗ ꯃꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯔꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯃꯥꯗꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯍꯦꯟꯅ ꯁꯥꯊꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯤꯡ ꯂꯥꯛꯂꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯅ ꯅꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕꯁꯤ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯒꯗꯧꯔꯤ ꯌꯥꯔꯤꯕ ꯃꯈꯩ ꯁꯦꯞ ꯑꯣꯏꯒꯗꯕ ꯃꯐꯝꯗ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯑꯗꯨ ꯌꯧꯒꯗꯕ ꯃꯐꯝ ꯈꯖꯤꯛꯈꯛꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯌꯧꯔꯕ ꯃꯇꯝꯗ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯉꯥꯡꯅꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯦꯡꯗꯕ ꯃꯑꯣꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯄꯥꯎ ꯐꯥꯎꯅꯔꯤꯕꯁꯤ ꯍꯧꯖꯤꯛ ꯇꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯦꯔꯤꯟꯅ ꯃꯐꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯤꯡꯒꯤ ꯁꯦꯝꯄꯜꯁꯤꯡ ꯈꯣꯝꯂꯤ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯂꯦꯗꯋꯥꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯩ ꯅꯝꯕꯔ 1 ꯇꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯂꯦ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗ ꯂꯩꯃꯥꯏꯗ ꯀꯔꯤꯒꯨꯝꯕ ꯍꯩꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯈꯔ ꯂꯩꯔꯤ ꯃꯁꯤꯗ ꯃꯥꯒꯤ ꯈꯣꯡꯅ ꯅꯦꯠꯂꯨꯕꯗ ꯎꯐꯨꯜ ꯃꯔꯤꯀꯨꯝ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯏꯊꯣꯔꯛꯂꯦ ꯃꯐꯝꯁꯤꯗ ꯄꯥꯏꯊꯣꯔꯛꯂꯤꯕꯁꯤ ꯚꯥꯏꯔꯁꯀꯤ ꯃꯑꯣꯡꯗ ꯑꯣꯏꯕ ꯌꯥꯝꯅ ꯀꯨꯞꯄ ꯖꯤꯕꯁꯤꯡꯅꯤ ꯇꯧꯕꯇꯕꯨ ꯂꯦꯗꯋꯥꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅꯗꯤ ꯃꯁꯤ ꯎꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯄꯥꯏꯊꯣꯔꯛꯂꯤꯕ ꯀꯨꯞꯂꯕ ꯖꯤꯕꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯅꯥꯀꯣꯡ ꯃꯅꯨꯡꯒꯤ ꯅꯧꯔꯕ ꯎꯟꯁꯥꯁꯤ ꯍꯨꯠꯂꯒ ꯄꯤꯛꯂꯕ ꯖꯤꯕꯁꯤꯡ ꯑꯁꯤ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯍꯥꯒꯠꯆꯕ ꯈꯔꯗꯤ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯂꯦꯗꯋꯥꯠꯅꯗꯤ ꯂꯨꯅ ꯈꯜꯂꯨꯕ ꯂꯩꯇꯦ ꯅꯥꯀꯜꯗꯒꯤ ꯀꯦꯔꯤꯟꯅ ꯃꯥꯕꯨ ꯀꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯍꯧꯒꯠꯇꯨꯅ ꯀꯦꯔꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯁꯤꯒꯅꯦꯜꯒꯤ ꯈꯣꯡꯒꯨꯜ ꯂꯤꯛꯂꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯃꯈꯣꯏꯅ ꯀꯥꯈꯠꯂꯛꯂꯤꯕ ꯆꯤꯡꯃꯥꯏꯁꯤꯒꯤ ꯃꯊꯛ ꯌꯧꯔꯦ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯉꯛꯂꯕ ꯁꯛꯇꯝ ꯑꯃ ꯎꯔꯦ ꯐꯤꯂꯝ ꯑꯁꯤꯒꯤ ꯐꯥꯔꯁꯠ ꯄꯥꯔꯠ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯃꯤꯊꯤꯌꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯑꯦꯂꯤꯌꯟ ꯏꯟꯖꯤꯅꯤꯌꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤꯡꯗꯨꯅ ꯁꯤꯖꯤꯟꯅꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯦ ꯄ꯭ꯔꯣꯃꯤꯊꯤꯌꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯕꯨ ꯌꯦꯡꯕꯤꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯁꯣꯏꯗꯅ ꯚꯥꯞ ꯇꯥꯕꯤꯔꯝꯒꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤ ꯐꯤꯂꯝ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯏꯂꯤꯖꯥꯕꯦꯊ ꯁꯣ ꯑꯃꯗꯤ ꯗꯦꯕꯤꯗꯅ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯑꯦꯂꯤꯌꯟ ꯏꯟꯖꯤꯅꯤꯌꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤ ꯃꯐꯝꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯂꯩꯔꯤꯕ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯃꯁꯤꯕꯨ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯟꯕꯗꯗꯤ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯃꯈꯜꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯁꯤ ꯉꯛꯇꯨꯅ ꯌꯦꯡꯅꯔꯝꯂꯕ ꯃꯇꯨꯡꯗ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯥꯈꯠꯅꯔꯛꯂꯦ ꯑꯗꯨꯒ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤ ꯃꯁꯤꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯇꯥꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯅꯨꯡ ꯑꯁꯤꯗ ꯏꯁꯪ ꯉꯥꯛꯇ ꯀꯥꯔꯦ ꯃꯈꯣꯏꯅ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯗ ꯉꯁꯥꯏ ꯂꯦꯗꯋꯥꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯅꯦꯠꯂꯨꯕ ꯀꯔꯤꯒꯨꯝꯕ ꯍꯩ ꯑꯃꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯁꯨ ꯂꯩꯔꯦ ꯇꯣꯝ ꯀꯧꯕ ꯅꯨꯄꯥꯁꯤꯅ ꯃꯁꯤꯕꯨ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯨꯔꯦ ꯃꯥꯅ ꯈꯨꯠꯅ ꯁꯣꯛꯂꯨꯕꯗꯒꯤ ꯄꯣꯠꯁꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯊꯣꯛꯂꯛꯈꯤꯕ ꯑꯄꯤꯛꯄ ꯚꯥꯏꯔꯁꯀꯤ ꯃꯑꯣꯡ ꯑꯣꯏꯕ ꯖꯤꯕ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯁꯨ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯇꯣꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯥꯇꯣꯟ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ ꯇꯣꯝ ꯃꯁꯥꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯀꯦꯔꯦꯟꯒ ꯂꯦꯗꯋꯥꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯩ ꯍꯧꯖꯤꯛ ꯂꯦꯗꯋꯥꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯥꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯠꯄ ꯉꯝꯗꯗꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯏ ꯑꯁꯤꯁꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞꯂꯨꯞꯂꯦ ꯇꯨꯡꯗ ꯂꯩꯔꯤꯕ ꯀꯦꯔꯤꯟꯅ ꯍꯪꯂꯛꯏ ꯅꯪ ꯀꯩꯗꯧꯔꯕꯒꯦ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯔꯥ ꯑꯗꯨꯕꯨ ꯂꯦꯗꯋꯥꯠꯅ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯧꯒꯠꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯗꯦꯅꯤꯌꯦꯜꯒꯤ ꯀꯥꯡꯕꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯃꯈꯣꯏ ꯍꯧꯖꯤꯛ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯅꯨꯡ ꯑꯁꯤꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯃꯈꯣꯏꯅ ꯐꯪꯈ꯭ꯔꯤꯕ ꯁꯤꯒꯅꯦꯜ ꯑꯗꯨꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯃꯥꯡꯒꯤ ꯐꯤꯂꯝ ꯄ꯭ꯔꯣꯃꯤꯊꯤꯌꯁꯇꯁꯨ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯕ ꯆꯥꯎ ꯁꯥꯡꯂꯕ ꯑꯦꯂꯤꯌꯟ ꯏꯟꯖꯤꯅꯤꯌꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯁꯨꯠ ꯑꯗꯨ ꯃꯐꯝꯁꯤꯗ ꯎꯕ ꯐꯪꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯅꯔꯝꯃꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎ ꯁꯥꯡꯕ ꯖꯤꯕ ꯑꯣꯏꯕꯖꯥꯠꯅꯤ ꯍꯧꯖꯤꯛ ꯗꯦꯅꯤꯌꯦꯜꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯦꯝ ꯄ꯭ꯂꯦꯠ ꯌꯥꯎꯕ ꯂꯤꯛ ꯑꯃ ꯐꯪꯈ꯭ꯔꯦ ꯃꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗ ꯗꯥꯛꯇꯔ ꯏ ꯁꯣ ꯍꯥꯏꯅ ꯊꯥꯔꯤꯕꯁꯤ ꯎꯔꯦ ꯅꯥꯀꯜꯗꯒꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯗꯥꯛꯇꯔ ꯏꯂꯤꯖꯥꯕꯦꯊ ꯁꯣ ꯍꯥꯏꯕꯗꯨꯒꯤ ꯂꯤꯛꯅꯤ ꯃꯁꯤꯗꯒꯤ ꯗꯦꯅꯤꯌꯦꯜꯅ ꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯒꯤ ꯆꯍꯤ 10 ꯍꯦꯜꯂꯕꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯣꯃꯤꯊꯤꯌꯁ ꯍꯥꯏꯗꯨꯅ ꯃꯤꯡꯊꯣꯟꯕ ꯃꯥꯡꯈ꯭ꯔꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯃꯥꯅꯤ ꯄꯤꯇꯔ ꯋꯦꯂꯦꯟꯅ ꯃꯥꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯄ꯭ꯔꯣꯃꯤꯊꯤꯌꯁ ꯍꯥꯏꯕꯗꯨꯗ ꯆꯠꯍꯟꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯁꯤꯗꯤ ꯄꯤꯇꯔ ꯋꯦꯂꯦꯟꯒꯤ ꯁꯤꯞ ꯑꯗꯨꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯗꯦꯅꯤꯌꯦꯜꯅ ꯑꯗꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯏꯂꯤꯖꯥꯕꯦꯊ ꯁꯣꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯆꯥꯔꯂꯤ ꯍꯣꯂꯣꯋꯦꯒ ꯃꯈꯣꯏ ꯑꯅꯤꯅ ꯀꯥꯞꯄꯒꯤ ꯐꯣꯇꯣ ꯑꯁꯤꯁꯨ ꯐꯪꯂꯦ ꯉꯛꯇꯨꯅ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯝꯂꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯄꯅ ꯑꯦꯂꯤꯌꯟ ꯁꯤꯞ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯃꯥꯡꯒꯤ ꯄ꯭ꯔꯣꯃꯤꯊꯤꯌꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯕꯅꯤ ꯀꯦꯞꯇꯦꯟ ꯑꯣꯔꯝꯅ ꯃꯐꯝ ꯑꯁꯤꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯨ ꯊꯦꯡꯂꯨꯕꯗꯒꯤ ꯂꯩꯔꯤꯕ ꯗꯤꯚꯥꯏꯁꯁꯤꯡ ꯑꯁꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯂꯦ ꯃꯃꯥꯡꯒꯤ ꯐꯤꯂꯝꯗ ꯎꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯣꯂꯣꯒ꯭ꯔꯥꯐꯤꯛ ꯏꯃꯦꯖ ꯑꯣꯏꯕ ꯑꯦꯛꯁ-ꯔꯦ ꯚꯤꯖꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯁꯨ ꯊꯣꯛꯂꯛꯂꯦ ꯃꯁꯤ ꯎꯕꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯅꯔꯦ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯑꯦꯛꯁ-ꯔꯦ ꯚꯤꯖꯟ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯃꯃꯥꯡꯒꯤ ꯄ꯭ꯔꯣꯃꯤꯊꯤꯌꯁ ꯐꯤꯂꯝꯗ ꯌꯥꯎꯈ꯭ꯔꯕꯤ ꯏꯂꯤꯖꯥꯕꯦꯊ ꯁꯣ ꯍꯥꯏꯕꯗꯨꯅꯤ ꯉꯁꯥꯏ ꯇꯦꯅꯦꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯍꯦꯜꯃꯦꯠꯇ ꯐꯪꯈꯤꯕ ꯁꯤꯒꯅꯦꯜ ꯑꯗꯨ ꯃꯥꯅ ꯊꯥꯔꯛꯈꯤꯕ ꯁꯤꯒꯅꯦꯜ ꯑꯣꯏꯔꯝꯂꯦ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯖꯣꯟ ꯗꯦꯟꯕꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯁꯛꯈꯤꯕ ꯇꯦꯛ ꯃꯤ ꯍꯣꯝ ꯀꯟꯇ꯭ꯔꯤ ꯔꯣꯗ ꯍꯥꯏꯕ ꯏꯁꯩ ꯑꯗꯨ ꯁꯛꯇꯨꯅ ꯃꯁꯤꯒꯤ ꯁꯤꯒꯅꯦꯜ ꯑꯁꯤꯕु ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯒꯤ ꯇ꯭ꯔꯥꯟꯁꯃꯤꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯊꯥꯗꯣꯔꯛꯄ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯀꯦꯔꯤꯟꯒ ꯂꯦꯗꯋꯥꯠꯀꯁꯤ ꯎꯠꯂꯛꯂꯦ ꯍꯧꯖꯤꯛ ꯂꯦꯗꯋꯥꯠ ꯑꯁꯤ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯦ ꯃꯍꯥꯛ ꯂꯣꯛꯁꯨ ꯌꯥꯝꯅ ꯈꯨꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯕ ꯉꯝꯂꯔꯣꯏ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯀꯦꯔꯤꯟꯅ ꯂꯦꯗꯋꯥꯠꯀꯤ ꯃꯃꯤꯠ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯂꯦꯗꯋꯥꯠꯅ ꯍꯥꯏꯔꯤ ꯑꯩ ꯍꯧꯖꯤꯛ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯦꯔꯤꯟꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯀꯦꯞꯇꯦꯟ ꯑꯣꯔꯝꯗ ꯄꯥꯎ ꯐꯥꯎꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯦꯟꯗꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯂꯦꯗꯋꯥꯠ ꯑꯁꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒ ꯂꯦꯟꯗꯔꯗ ꯂꯩꯔꯤꯕꯤ ꯃꯦꯒꯤꯗꯁꯨ ꯄꯥꯎ ꯐꯥꯎꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯃꯦꯗꯤꯀꯦꯜꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩꯁꯤꯡ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯣ ꯂꯦꯗꯋꯥꯠꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯕꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ
ꯑꯁꯣꯝꯅ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯄꯥꯈꯠꯅꯔꯦ ꯃꯁꯤꯗꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯂꯦꯟꯗꯔꯁꯤꯞ ꯑꯃ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯅꯔꯦ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯇꯣꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯆꯠꯂꯝꯕꯗꯒꯤ ꯇꯨꯔꯦ ꯉꯁꯥꯏ ꯃꯅꯥꯇꯣꯟꯗ ꯑꯄꯤꯛꯄ ꯃꯍꯤꯛꯁꯤꯡ ꯆꯪꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯥꯁꯨ ꯍꯧꯖꯤꯛ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯦꯗ ꯑꯣꯏꯕ ꯂꯣꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯕꯨ ꯆꯤꯡꯈꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯣꯡꯊꯛꯇ ꯂꯩꯔꯤꯕ ꯀꯣꯚꯅꯦꯟꯠ ꯁꯤꯞꯇ ꯂꯩꯔꯤꯕ ꯇꯦꯅꯦꯁꯤꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯒꯤꯒꯁꯨ ꯄꯥꯎ ꯐꯥꯎꯅꯔꯤ ꯂꯦꯗꯋꯥꯔꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯉꯣꯟꯗꯁꯨ ꯈꯪꯍꯜꯂꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯟꯅꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯦꯔꯤꯟꯅ ꯃꯦꯒꯤꯕꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯛꯂꯦ ꯍꯧꯖꯤꯛ ꯀꯦꯔꯤꯟꯒ ꯂꯦꯗꯋꯥꯔꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯦꯟꯗꯔꯁꯤꯞ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯂꯦꯗꯋꯥꯔꯗꯅ ꯃꯁꯥꯁꯤ ꯌꯥꯝꯅ ꯋꯥꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯦꯒꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯂꯦꯗꯋꯥꯔꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯁꯨꯝ ꯁꯥꯊꯤꯕ ꯍꯦꯟꯖꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯆꯤꯟꯗꯒꯤ ꯏꯁꯨ ꯌꯥꯝꯅ ꯑꯣꯔꯦ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯎꯕꯗ ꯃꯦꯒꯤꯗꯤ ꯌꯥꯝꯅ ꯀꯤꯕꯗ ꯂꯣꯏꯔꯦ ꯀꯦꯔꯤꯟꯅ ꯂꯦꯗꯋꯥꯔꯗꯄꯨ ꯀꯣꯟꯗꯨꯅ ꯂꯦꯟꯗꯔꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯃꯦꯒꯤꯗꯤ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯀꯤꯕꯅ ꯊꯨꯝꯃꯠꯈ꯭ꯔꯦ ꯃꯦꯒꯤꯅ ꯀꯦꯞꯇꯦꯟ ꯑꯣꯔꯝꯗ ꯄꯥꯎ ꯐꯥꯎꯔꯤ ꯑꯩꯈꯣꯏ ꯌꯧꯔꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯑꯣꯔꯝꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯦ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯌꯧꯔꯛꯀꯗꯕ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯅ ꯈꯨꯝꯂꯤ ꯑꯗꯨꯒ ꯀꯦꯔꯤꯟꯅ ꯂꯦꯗꯋꯥꯔꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯦꯗꯤꯀꯦꯜ ꯑꯦꯔꯤꯌꯥꯒꯤ ꯀꯥ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯅ ꯂꯦꯟꯗꯔꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯉꯥꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯣꯡꯊꯛꯇ ꯀꯣꯚꯅꯦꯟꯠ ꯁꯤꯞꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯦꯅꯦꯁꯤꯒꯤ ꯀꯥꯡꯕꯨꯅꯁꯨ ꯈꯣꯟꯖꯦꯜ ꯑꯁꯤ ꯆꯞ ꯆꯞꯄꯒ ꯂꯣꯏꯅꯅ ꯇꯥꯔꯤꯕꯅꯤ ꯃꯥꯁꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯍꯧꯖꯤꯛ ꯃꯦꯒꯤꯅ ꯍꯤꯗꯥꯛ ꯀꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯂꯦꯗꯋꯥꯔꯗꯀꯤ ꯐꯨꯔꯤꯠꯁꯤ ꯁꯦꯒꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯪꯒꯜ ꯑꯁꯤꯗ ꯑꯣꯟꯊꯣꯛꯄ ꯁꯛꯇꯝꯁꯤꯡ ꯎꯕ ꯐꯪꯂꯦ ꯃꯁꯤꯗꯒꯤ ꯃꯦꯒꯤꯁꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯨ ꯑꯩ ꯀꯦꯞꯇꯦꯟ ꯑꯣꯔꯝꯕꯨ ꯀꯧꯔꯛꯀꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯀꯥꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯥꯁꯤꯒꯤ ꯊꯣꯡꯁꯨ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯦ ꯃꯁꯤ ꯎꯕꯗ ꯀꯦꯔꯤꯟ ꯑꯁꯤꯁꯨ ꯉꯛꯄꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯂꯦꯗꯋꯥꯔꯗꯀꯤ ꯍꯛꯆꯥꯡꯁꯤ ꯍꯧꯖꯤꯛ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯂꯦ ꯃꯦꯒꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯄꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯔꯦꯗꯤꯑꯣꯁꯤꯗ ꯀꯞꯇꯨꯅ ꯀꯦꯞꯇꯦꯟ ꯑꯣꯔꯝꯗ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯅꯈꯣꯏ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯀꯦꯞꯇꯦꯟ ꯌꯥꯔꯒꯗꯤ ꯁꯤꯞ ꯑꯁꯤꯗ ꯈꯤꯇ ꯊꯨꯅ ꯆꯪꯕꯤꯔꯛꯎ ꯃꯁꯤꯗꯒꯤ ꯑꯣꯔꯝꯅꯁꯨ ꯑꯩꯈꯣꯏ ꯊꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯣꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯐꯝꯁꯤꯗ ꯆꯠꯄ ꯉꯝꯗꯅ ꯇꯨꯔꯦ ꯑꯗꯨꯒ ꯃꯦꯒꯤꯅ ꯀꯞꯇꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯇꯦꯅꯤꯁꯤꯗꯁꯨ ꯄꯥꯎ ꯇꯝꯂꯤ ꯃꯥꯅ ꯍꯥꯏꯔꯤ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯂꯦꯗꯋꯥꯔꯗꯀꯤ ꯍꯛꯆꯥꯡꯗꯒꯤ ꯏ ꯀꯌꯥ ꯑꯃꯁꯨ ꯀꯥꯞꯊꯣꯔꯛꯂꯦ ꯑꯗꯨꯅ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯂꯤ ꯇꯦꯅꯤꯁꯤꯅꯁꯨ ꯃꯥꯕꯨ ꯄꯥꯈꯠꯇꯅꯕꯒꯤꯗꯃꯛꯇ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯗꯨꯕꯨ ꯃꯦꯒꯤꯗꯤ ꯃꯥꯅ ꯎꯔꯨꯔꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯇꯤ ꯊꯦꯝꯕ ꯌꯥꯗ꯭ꯔꯦ ꯃꯍꯥꯛ ꯀꯤꯕꯗꯒꯤ ꯍꯦꯟꯅ ꯀꯞꯈꯠꯂꯛꯂꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯃꯨꯛꯀꯁꯨ ꯇꯠꯈ꯭ꯔꯦ ꯑꯗꯨꯒ ꯀꯦꯔꯤꯟꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯏꯟꯖꯦꯛꯁꯟ ꯗꯔꯀꯥꯔ ꯂꯩꯔꯦ ꯃꯗꯨ ꯄꯤꯔꯛꯎ ꯍꯥꯏꯅ ꯂꯥꯎꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯦꯒꯤ ꯑꯁꯤ ꯀꯦꯔꯤꯟꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯂꯦ ꯀꯦꯔꯤꯟꯅ ꯍꯥꯏꯔꯤ ꯑꯩꯕꯨ ꯌꯥꯝꯅ ꯊꯨꯅ ꯀꯥꯁꯤꯗꯒꯤ ꯂꯧꯊꯣꯛꯎ ꯑꯗꯨꯕꯨ ꯃꯦꯒꯤꯅ ꯀꯦꯔꯤꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯌꯥꯗ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯇꯝꯊꯤꯕ ꯃꯍꯤꯛꯁꯤꯡꯅ ꯅꯈꯣꯏꯗ ꯏꯟꯐꯦꯛꯁꯟ ꯊꯣꯛꯂꯝꯕ ꯌꯥꯏ ꯑꯗꯨꯅ ꯃꯍꯤꯛꯁꯤꯡ ꯑꯁꯤ ꯁꯟꯗꯣꯛꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏ ꯀꯥꯗꯨꯗ ꯂꯩꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯂꯦꯗꯋꯥꯔꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯊꯛ ꯊꯛ ꯅꯤꯛꯄꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯅꯪꯒꯜ ꯑꯁꯤ ꯍꯦꯟꯅ ꯁꯦꯒꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯀꯦꯔꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯂꯦꯗꯋꯥꯔꯗꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯪꯒꯜ ꯑꯁꯤꯗꯒꯤ ꯃꯆꯤꯟ ꯇꯨꯝꯂꯕ ꯄꯣꯠꯁꯛꯁꯤꯡ ꯊꯤꯟꯗꯣꯔꯛꯂꯦ ꯃꯁꯤ ꯎꯔꯨꯕꯗꯒꯤ ꯀꯦꯔꯤꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯁꯤ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯃꯄꯥꯟꯗ ꯂꯧꯊꯣꯛꯎ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯦꯒꯤꯅ ꯀꯤꯕꯗꯒꯤ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯦꯗꯋꯥꯔꯗꯀꯤ ꯅꯪꯒꯜ ꯑꯁꯤ ꯁꯦꯒꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯣꯔꯛꯂꯦ ꯃꯁꯤ ꯎꯕꯗꯒꯤ ꯃꯦꯒꯤꯗꯤ ꯀꯤꯕꯗꯒꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯦꯔꯤꯟꯁꯨ ꯌꯥꯝꯅ ꯀꯤꯕꯗꯒꯤ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯎ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯦ ꯀꯦꯔꯤꯟꯅ ꯂꯥꯎꯔꯝꯕꯗꯒꯤ ꯑꯣꯟꯊꯣꯔꯛꯄꯗ ꯂꯦꯗꯋꯥꯔꯗꯀꯤ ꯅꯪꯒꯟꯗꯒꯤ ꯁꯦꯒꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕꯁꯤ ꯖꯤꯕ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯀꯦꯔꯤꯟꯁꯤ ꯀꯤꯕꯗ ꯂꯣꯏꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯃꯦꯒꯤꯅꯁꯨ ꯌꯥꯝꯅ ꯀꯤꯅ ꯆꯦꯟꯊꯣꯔꯛꯄꯒ ꯂꯣꯏꯅꯅ ꯈꯨꯠꯂꯥꯏꯁꯤꯡ ꯊꯝꯂꯤꯕ ꯃꯐꯝꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩ ꯑꯃ ꯂꯧꯊꯣꯛꯂꯔꯦ ꯑꯗꯨꯒ ꯋꯥꯌꯔꯂꯦꯁ ꯗꯤꯚꯥꯏꯁꯦꯁꯇ ꯀꯞꯇꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯀꯦꯞꯇꯦꯟ ꯑꯣꯔꯝ ꯃꯐꯝꯁꯤꯗ ꯈꯤꯇ ꯊꯨꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯂꯦꯗꯋꯥꯔꯗꯀꯤ ꯅꯪꯒꯜ ꯁꯦꯒꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤꯕ ꯖꯤꯕꯁꯤ ꯍꯧꯖꯤꯛ ꯀꯦꯔꯤꯟꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯀꯦꯔꯤꯟꯅ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯖꯤꯕꯁꯤꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯣꯏꯔꯝꯂꯦ ꯀꯦꯔꯤꯟꯗ ꯆꯣꯡꯁꯤꯜꯂꯛꯄꯗ ꯃꯥꯅ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯀꯥꯎꯊꯣꯛꯂꯕꯁꯨ ꯑꯃꯨꯛꯀꯁꯨ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯗꯨꯒ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯀꯦꯔꯤꯟꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯀꯦꯞꯇꯦꯟ ꯑꯣꯔꯝꯅꯁꯨ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯌꯥꯝꯅ ꯊꯨꯅ ꯂꯦꯟꯗꯔꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯦꯒꯤꯁꯨ ꯃꯈꯨꯠꯇ ꯃꯇꯤꯛ ꯆꯥꯔꯕ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯀꯦꯔꯤꯟꯅ ꯂꯩꯔꯤꯕ ꯀꯥꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯥꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯔꯛꯄꯗꯗꯤ ꯀꯥꯁꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯝꯂꯦ ꯑꯗꯨꯒ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯁꯤꯅ ꯀꯦꯔꯤꯟꯒꯤ ꯊꯕꯥꯛꯀ ꯇꯣꯡꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯤ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯃꯈꯣꯡ ꯑꯅꯤꯁꯤ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯀꯥꯎꯔꯒ ꯂꯩꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯦꯒꯤꯅ ꯖꯤꯕ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯁꯤꯗ ꯅꯥꯟꯊꯕꯗꯒꯤ ꯃꯥꯁꯨ ꯇꯨꯔꯦ ꯃꯥꯅ ꯀꯥꯞꯂꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯄꯥꯜꯍꯧꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯦꯒꯤꯁꯨ ꯌꯥꯝꯅ ꯀꯤꯕꯒ ꯂꯣꯏꯅꯅ ꯀꯞꯇꯨꯅ ꯃꯐꯝꯁꯤꯗꯒꯤ ꯎꯞꯁꯤꯠ ꯁꯤꯠꯇꯨꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯁꯤ ꯊꯤꯡꯖꯤꯜꯂꯦ ꯑꯗꯨꯕꯨ ꯊꯣꯡ ꯑꯁꯤꯅ ꯊꯤꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤ ꯆꯞꯈ꯭ꯔꯦ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯁꯤ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯁꯤ ꯊꯤꯡꯖꯤꯟꯈꯤꯕꯅ ꯍꯥꯟꯕꯗꯒꯤ ꯃꯃꯥꯏꯅ ꯊꯣꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯐꯨꯖꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯁꯤ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛ ꯃꯦꯒꯤꯒꯤ ꯃꯈꯣꯡꯁꯤ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯁꯦꯛꯇꯨꯅ ꯁꯤꯞ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯇꯝꯊꯤꯔꯕ ꯖꯤꯕꯁꯤꯅ ꯀꯥꯁꯤꯗꯒꯤ ꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯥꯅ ꯌꯥꯝꯅ ꯀꯟꯅ ꯃꯤꯡꯁꯦꯜꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯐꯨꯖꯤꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯤꯡꯁꯦꯜ ꯑꯁꯤꯁꯨ ꯀꯥꯏꯕ ꯍꯧꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯡꯁꯦꯜ ꯑꯁꯤ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯁꯤ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯦꯒꯤꯅ ꯁꯨꯝ ꯆꯦꯟꯊꯣꯔꯛꯄꯅ ꯁꯤꯞ ꯑꯁꯤꯒꯤ ꯊꯣꯡꯖꯤꯜ ꯃꯌꯥ ꯌꯧꯔꯛꯂꯦ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯃꯥꯅ ꯖꯤꯕ ꯑꯁꯤ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯖꯤꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯤꯡꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯅ ꯀꯥꯞꯂꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯄꯥꯟꯗꯦ ꯖꯤꯕ ꯑꯁꯤꯅ ꯌꯥꯝꯅ ꯐꯤꯡꯅ ꯆꯣꯡꯗꯨꯅ ꯆꯦꯜꯂꯤ ꯃꯦꯒꯤꯅꯁꯨ ꯅꯣꯡꯃꯩ ꯑꯁꯤ ꯀꯥꯞꯁꯤꯟꯕ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯃꯥꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯌꯥꯝꯅ ꯄꯣꯈꯥꯏꯒꯟꯕ ꯄꯣꯠꯁꯤꯡꯅ ꯂꯩꯔꯤꯕꯁꯤꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯜꯂꯨꯕꯗꯒꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯄꯣꯈꯥꯏꯔꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯄꯣꯈꯥꯏꯔꯦ
ꯑꯗꯨꯒ ꯃꯄꯥꯟꯗꯅ ꯃꯈꯣꯏꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤ ꯄꯣꯈꯥꯏꯔꯛꯂꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯨ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯝꯅ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤ ꯄꯨꯡꯇꯨꯝ ꯇꯨꯝꯕ ꯃꯑꯣꯡꯗ ꯄꯣꯈꯥꯏꯔꯛꯂꯦ ꯃꯥꯒꯤ ꯅꯨꯄꯤ ꯁꯣꯏꯗꯅ ꯁꯤꯔꯝꯂꯅꯤ ꯈꯟꯕꯗ ꯃꯩ ꯆꯥꯛꯂꯤꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯗꯥꯅꯤꯌꯦꯜꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯦꯟꯗꯔꯁꯤꯞ ꯑꯁꯤ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯄꯣꯈꯥꯏꯔꯦ ꯑꯣꯏꯔꯝꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯇꯣꯝ ꯀꯧꯕ ꯅꯨꯄꯥ ꯑꯁꯤ ꯃꯨꯠꯂꯛꯂꯦ ꯃꯥꯒꯤꯁꯨ ꯅꯥꯇꯣꯟ ꯃꯅꯨꯡꯗ ꯚꯥꯏꯔꯁꯁꯤꯡ ꯑꯗꯨ ꯆꯪꯈ꯭ꯔꯤꯕꯅꯤꯅ ꯃꯥꯒꯤ ꯃꯁꯥꯁꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ ꯑꯃꯗꯤ ꯃꯥꯁꯨ ꯐꯤꯕꯝ ꯊꯤꯕ ꯃꯑꯣꯡꯗ ꯑꯣꯏꯈꯠꯂꯛꯂꯦ ꯄꯣꯈꯥꯏꯗꯨꯅ ꯃꯩ ꯆꯥꯛꯂꯤꯕ ꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯦꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯃꯩ ꯆꯥꯛꯇꯨꯅ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯑꯣꯔꯝ ꯑꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯐꯥꯅꯕ ꯌꯥꯗ꯭ꯔꯤꯕꯅꯤ ꯗꯥꯅꯤꯌꯦꯜꯅ ꯃꯥꯕꯨ ꯅꯝꯁꯤꯟꯗꯨꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯥꯎꯅꯔꯛꯄꯒꯤ ꯃꯈꯣꯜꯁꯤ ꯇꯥꯕꯗꯒꯤ ꯑꯣꯔꯝꯕꯨ ꯊꯝꯂꯝꯂꯒ ꯗꯥꯅꯤꯌꯦꯜ ꯑꯁꯤ ꯆꯦꯟꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯇꯣꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡꯁꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯅꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯃꯁꯥꯁꯤ ꯇꯧꯐꯝ ꯈꯪꯗꯅ ꯋꯥꯕꯗꯒꯤ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ ꯃꯆꯤꯟꯗꯒꯤ ꯏ ꯀꯌꯥꯃꯁꯨ ꯀꯥꯞꯊꯣꯔꯛꯂꯦ ꯑꯗꯨꯒ ꯉꯧꯔꯣꯛ ꯉꯧꯕ ꯌꯥꯝꯅ ꯁꯥꯡꯕ ꯄꯣꯠ ꯑꯃꯁꯨ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯑꯣꯊꯣꯔꯛꯂꯦ ꯍꯧꯖꯤꯛ ꯃꯥꯅ ꯑꯣꯊꯣꯔꯛꯂꯤꯕꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯂꯦꯗꯋꯥꯔꯗꯀꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟꯒꯤ ꯖꯤꯕ ꯃꯈꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯈꯨꯗꯛ ꯑꯁꯤꯗ ꯑꯁꯨꯝ ꯆꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯐꯤꯡꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯦꯟꯈꯤꯕꯁꯤ ꯎꯕꯗ ꯃꯈꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯉꯛꯅꯔꯦ ꯑꯗꯨꯒ ꯋꯥꯜꯇꯔꯅꯁꯨ ꯌꯥꯝ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯉꯛꯇꯨꯅ ꯍꯥꯏꯅꯔꯤ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯣꯡꯊꯛꯇ ꯂꯩꯔꯤꯕ ꯀꯣꯚꯦꯅꯦꯟ ꯍꯥꯏꯔꯤꯕ ꯁꯤꯞ ꯑꯁꯤ ꯎꯠꯂꯛꯂꯦ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯇꯦꯅꯦꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯊꯣꯛꯂꯕꯁꯨ ꯊꯣꯛꯅ ꯑꯩꯈꯣꯏꯒꯤ ꯁꯤꯞ ꯑꯁꯤ ꯍꯧꯖꯤꯛ ꯈꯔꯒ ꯅꯛꯁꯤꯟꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯑꯣꯔꯕꯤꯠꯇ ꯆꯪꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯞꯋꯥꯔꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅꯗꯤ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯔꯨꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯞ ꯑꯁꯤ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯀꯅꯤ ꯃꯗꯨ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯅ ꯊꯤꯡꯂꯤ ꯑꯗꯨꯕꯨ ꯇꯦꯅꯦꯁꯤꯅꯗꯤ ꯍꯥꯏꯔꯤ ꯑꯩꯒꯤ ꯅꯨꯄꯤ ꯃꯦꯒꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯄꯒꯤ ꯐꯤꯕꯝꯅꯤ ꯃꯇꯧ ꯁꯨꯝꯅ ꯃꯥꯅ ꯄꯥꯈꯠꯄꯁꯤ ꯑꯩꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃ ꯁꯣꯏꯗꯅ ꯇꯥꯔꯝꯒꯅꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯗꯦꯅꯤꯌꯦꯜꯅ ꯅꯣꯡꯊꯛꯇ ꯂꯩꯔꯤꯕ ꯀꯣꯚꯦꯅꯦꯟ ꯁꯤꯞꯀ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯃꯁꯥ ꯃꯁꯥꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯆꯦꯛꯁꯤꯟꯅ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯋꯥꯜꯇꯔꯅ ꯑꯀꯣꯏꯕꯁꯤꯗ ꯑꯗꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯇꯝꯊꯤꯔꯕ ꯖꯤꯕ ꯃꯈꯜ ꯑꯗꯨ ꯑꯃꯨꯛ ꯆꯦꯜꯂꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯥꯅ ꯎꯔꯦ ꯖꯤꯕꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯤ ꯗꯦꯅꯤꯌꯦꯜꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯣꯝꯗꯅꯤ ꯃꯁꯤꯗꯒꯤ ꯋꯥꯜꯇꯔꯅꯁꯨ ꯗꯦꯅꯤꯌꯦꯜꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯦ ꯇꯝꯊꯤꯔꯕ ꯖꯤꯕꯁꯤꯅ ꯗꯦꯅꯤꯌꯦꯜꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄ ꯃꯇꯝꯗ ꯋꯥꯜꯇꯔꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯊꯣꯝꯗꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯇꯝꯊꯤꯔꯕ ꯖꯤꯕꯁꯤꯅ ꯑꯃꯨꯛꯀꯁꯨ ꯆꯣꯡꯁꯤꯜꯂꯛꯂꯦ ꯋꯥꯜꯇꯔꯅ ꯃꯥꯒꯤ ꯃꯀꯣꯛꯀ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯖꯤꯕꯁꯤꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯂꯤꯕ ꯃꯍꯤ ꯑꯁꯤꯗꯤ ꯄꯨꯔꯥ ꯑꯦꯁꯤഡ് ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯋꯥꯜꯇꯔꯒꯤ ꯈꯨꯠ ꯑꯁꯤ ꯁꯥꯏꯗꯗꯨꯅ ꯇꯠꯂꯦ ꯂꯩꯔꯝꯂꯤꯕ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯇꯝꯊꯤꯔꯕ ꯖꯤꯕꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯦ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥꯅ ꯄꯥꯜꯂꯕꯁꯨ ꯖꯤꯕꯁꯤꯗ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯖꯤꯕꯁꯤꯒꯤ ꯃꯃꯩꯅ ꯀꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯃꯁꯨ ꯁꯤꯔꯦ ꯆꯣꯡꯁꯤꯟꯗꯨꯅ ꯇꯝꯊꯤꯔꯕ ꯖꯤꯕꯁꯤꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯒ ꯇꯝꯊꯤꯔꯕ ꯖꯤꯕꯁꯤ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯃꯝꯕꯁꯤꯗ ꯃꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯎꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯃꯐꯝꯁꯤꯗ ꯑꯇꯣꯞꯄ ꯇꯝꯊꯤꯔꯕ ꯖꯤꯕ ꯃꯈꯜ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯦ ꯖꯤꯕꯁꯤꯅ ꯆꯣꯡꯁꯤꯟꯗꯨꯅ ꯗꯦꯅꯤꯌꯦꯜꯗ ꯑꯃꯨꯛꯀꯁꯨ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯍꯧꯗꯅ ꯂꯪꯅ ꯉꯥꯜꯂꯕ ꯃꯉꯥꯜ ꯑꯃ ꯀꯥꯞꯈꯠꯂꯛꯂꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯇꯝꯊꯤꯔꯕ ꯖꯤꯕꯁꯤꯗꯤ ꯑꯔꯪꯕ ꯃꯉꯥꯜ ꯑꯁꯤ ꯎꯕ ꯌꯥꯗꯕ ꯖꯤꯕ ꯑꯣꯏꯔꯝꯂꯦ ꯃꯁꯤꯗꯒꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯇꯝꯊꯤꯔꯕ ꯖꯤꯕꯁꯤ ꯆꯦꯟꯈ꯭ꯔꯦ ꯃꯉꯥꯜ ꯑꯁꯤꯅ ꯃꯝꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯤꯕꯁꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯎꯔꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯉꯛꯄꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯍꯤꯡꯕ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯁꯨ ꯃꯥꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯦꯞꯇꯦꯟ ꯑꯣꯔꯝ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯕꯁꯤꯗ ꯀꯞꯇꯨꯅ ꯂꯩꯔꯤ ꯗꯦꯅꯤꯌꯦꯜꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯦꯞꯇꯦꯟ ꯑꯣꯔꯝ ꯑꯁꯤꯗꯤ ꯒ꯭ꯌꯥꯟ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯤ ꯃꯥꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯜꯂꯛꯂꯦ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯅꯨꯄꯥꯁꯤꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯖꯤꯕ ꯀꯌꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯃꯩꯅ ꯆꯥꯛꯊꯦꯛꯄꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯊꯦꯡꯅꯔꯦ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯈꯖꯤꯛ ꯈꯔꯥꯛꯇ ꯅꯠꯇꯦ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯤꯗꯨꯅ ꯇꯥꯔꯤꯕꯁꯤ ꯃꯈꯣꯏꯅ ꯎꯔꯦ ꯃꯐꯝ ꯑꯁꯤꯗ ꯎꯔꯤꯕꯁꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯈꯠꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯝꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕ ꯐꯪꯉꯤ ꯑꯁꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯐꯥꯎꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯥꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯑꯁꯨꯝꯅ ꯂꯝꯕꯤ ꯆꯤꯡꯗꯨꯅ ꯂꯥꯛꯄꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯍꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯐꯝ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯎꯔꯦ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯂꯝꯕꯤ ꯆꯤꯡꯗꯨꯅ ꯆꯠꯂꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯂꯝꯗ꯭ꯔꯦ ꯐꯤꯂꯝ ꯑꯁꯤꯒꯤ ꯐꯥꯔꯁꯠ ꯄꯥꯔꯠ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯃꯤꯊꯤꯌꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯗꯦꯕꯤꯗ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯗꯨ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯗꯦꯕꯤꯗ ꯀꯧꯏ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯒ꯭ꯔꯨꯞꯀꯤ ꯂꯤꯗꯔ ꯀꯅꯥꯅ ꯑꯣꯏꯕꯅꯣ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯔꯛꯏ ꯑꯣꯔꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯦꯞꯇꯦꯟꯅꯤ ꯑꯗꯨꯒ ꯗꯦꯅꯤꯌꯦꯜꯅꯁꯨ ꯍꯪꯂꯤ ꯍꯧꯖꯤꯛꯀꯤ ꯖꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯩꯕꯗ ꯁꯦꯞ ꯑꯣꯏꯒꯗ꯭ꯔꯥ ꯃꯁꯤꯗ ꯗꯦꯕꯤꯗꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯂꯩꯕꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯔꯣꯏ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯈꯣꯏꯗ ꯚꯥꯞ ꯇꯥꯅꯕ ꯑꯩ ꯂꯤꯖꯒꯦ ꯉꯁꯤꯗꯒꯤ ꯆꯍꯤ 10 ꯃꯃꯥꯡꯗ ꯏꯂꯤꯖꯥꯕꯦꯠ ꯁꯣ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯗꯨꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯍꯤꯡꯍꯧꯕꯅꯤ ꯄ꯭ꯔꯣꯃꯤꯊꯤꯌꯁ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯀꯥꯏꯈꯤꯕꯅꯤ ꯃꯇꯨꯡꯗ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯃꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯣꯡꯈꯤ ꯃꯗꯨꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯗ ꯇꯝꯊꯤꯔꯕ ꯈꯨꯠꯂꯥꯏ ꯑꯃ ꯌꯥꯎꯔꯤ ꯈꯨꯠꯂꯥꯏ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯚꯥꯏꯔꯁꯀꯤ ꯃꯑꯣꯡꯗ ꯑꯣꯏꯕ ꯌꯥꯝꯅ ꯀꯨꯞꯄ ꯖꯤꯕꯁꯤꯡꯅꯤ ꯁꯤꯞ ꯑꯗꯨꯕꯨ ꯂꯦꯟꯗꯤꯡ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯍꯩꯇꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥꯁꯤꯡ ꯊꯣꯛꯈꯤ ꯑꯗꯨꯒ ꯁꯤꯞ ꯑꯁꯤꯗ ꯌꯥꯎꯔꯛꯂꯤꯕ ꯃꯍꯤꯛꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯅꯤ ꯃꯇꯧ ꯑꯗꯨꯝꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯏꯂꯤꯖꯥꯕꯦꯠ ꯁꯣ ꯑꯗꯨ ꯁꯤꯈꯤꯕꯅꯤ
ꯑꯗꯣ ꯉꯁꯥꯏ ꯅꯈꯣꯏꯅ ꯃꯐꯝꯁꯤꯗ ꯆꯪꯂꯛꯄꯗ ꯃꯤꯑꯣꯏꯕ ꯃꯥꯟꯕ ꯖꯤꯕ ꯀꯌꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯍꯧꯔꯤꯕꯗꯨ ꯁꯤꯞꯇ ꯌꯥꯎꯔꯛꯈꯤꯕ ꯃꯍꯤꯛꯁꯤꯡ ꯑꯗꯨꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯃꯗꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯍꯤꯛꯁꯤꯡꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯗꯨ ꯎꯔꯒ ꯅꯈꯣꯏꯅꯁꯨ ꯁꯣꯏꯗꯅ ꯈꯪꯂꯝꯂꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨ ꯀꯨꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯉꯝꯗꯅ ꯃꯐꯝ ꯑꯁꯤꯗ ꯄꯟꯗꯨꯅ ꯂꯩꯔꯛꯄꯅꯤ ꯗꯦꯅꯤꯌꯦꯜꯅ ꯍꯪꯂꯤ ꯃꯁꯤꯒꯤ ꯃꯍꯤꯛ ꯃꯈꯜꯁꯤꯅ ꯑꯩꯈꯣꯏꯗꯁꯨ ꯏꯟꯐꯦꯛꯁꯟ ꯊꯣꯛꯄ꯭ꯔꯥ ꯗꯦꯕꯤꯗꯅ ꯈꯨꯝꯂꯛꯏ ꯍꯧꯔꯤꯕ ꯄꯥꯟꯕꯤꯁꯤꯡ ꯑꯁꯤ ꯈꯛꯇꯗꯅꯤ ꯃꯈꯣꯏꯅ ꯏꯟꯐꯦꯛ ꯇꯧꯕ ꯉꯝꯗꯕ ꯄꯥꯟꯕꯤ ꯅꯠꯇꯕ ꯖꯤꯕ ꯑꯇꯩꯗꯗꯤ ꯁꯥ ꯎꯆꯦꯛ ꯇꯤꯜ ꯀꯥꯡ ꯑꯃꯗꯤ ꯃꯤꯑꯣꯏꯕꯗ ꯃꯍꯤꯛꯁꯤꯡꯁꯤꯅ ꯂꯣꯏꯅ ꯏꯟꯐꯦꯛ ꯇꯧꯕ ꯉꯝꯃꯤ ꯏꯟꯐꯦꯛꯁꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯣꯛꯂꯤꯕ ꯖꯤꯕꯗꯨ ꯀꯌꯥꯃꯨꯛ ꯁꯥꯊꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯅꯈꯣꯏꯅꯁꯨ ꯈꯪꯂꯤꯕ ꯑꯗꯨꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯇꯨꯝꯅ ꯍꯥꯠꯇꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯍꯥꯏꯕ꯭ꯔꯤꯠ ꯑꯣꯏꯕ ꯖꯤꯕ ꯑꯃ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯕ ꯖꯤꯕ ꯃꯈꯜ ꯑꯃꯅꯤ ꯀꯦꯞꯇꯦꯟ ꯑꯣꯔꯝꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯃꯍꯤꯛꯁꯤꯡ ꯑꯗꯨ ꯌꯥꯎꯔꯝꯂꯒꯗ꯭ꯔꯥ ꯗꯦꯕꯤꯗꯅ ꯈꯨꯝꯂꯛꯏ ꯀꯔꯤꯒꯨꯝꯕ ꯃꯍꯤꯛꯁꯤꯡ ꯑꯗꯨꯅ ꯆꯪꯂꯝꯕ ꯇꯥꯔꯕꯗꯤ ꯉꯁꯥꯏꯅ ꯃꯗꯨꯒꯤ ꯂꯥꯏꯑꯣꯡ ꯎꯠꯊꯣꯔꯛꯂꯒꯅꯤ ꯑꯣꯔꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇ ꯈꯨꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯍꯤꯛ ꯃꯈꯜ ꯑꯁꯤ ꯄꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯗꯨꯗ ꯆꯪꯂꯨꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯗꯦꯕꯤꯗꯅ ꯍꯔꯥꯎꯕ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯈꯨꯟꯗꯥ ꯂꯩꯇꯥꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯄꯅꯣ ꯑꯣꯔꯝꯅ ꯈꯨꯝꯃꯤ ꯃꯤ 2,000 ꯍꯦꯜꯂꯤ ꯃꯁꯤꯗ ꯗꯦꯕꯤꯗꯅ ꯑꯣ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥꯁꯤꯗ ꯂꯨꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯅꯦꯜ ꯊꯥꯗꯣꯛꯂꯤꯕ ꯇ꯭ꯔꯥꯟꯁꯃꯤꯇꯔ ꯑꯁꯤ ꯃꯊꯧ ꯇꯧꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯈꯔ ꯋꯥꯡꯈꯠꯄ ꯃꯐꯝꯗ ꯆꯠꯂꯒ ꯅꯣꯡꯊꯛꯇ ꯂꯩꯍꯧꯔꯤꯕ ꯀꯣꯚꯅꯦꯟꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯗꯦꯕꯤꯗꯅ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯞ ꯑꯣꯏꯕ ꯂꯝꯕꯤꯁꯨ ꯂꯩ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯒꯗꯕꯗꯤ ꯃꯐꯝ ꯑꯁꯤ ꯏꯁꯥꯃꯛꯀꯤ ꯌꯨꯝꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯅꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯇꯥꯔꯣꯏ ꯃꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯋꯥꯜꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯀꯝꯗꯧꯔꯤ ꯕ꯭ꯔꯗꯔ ꯍꯥꯏꯗꯨꯅ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯗꯦꯕꯤꯗꯅ ꯋꯥꯜꯇꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯔꯣꯕꯣꯠꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯈꯪꯗꯨꯅ ꯂꯩꯔꯦ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯀꯣꯚꯅꯦꯟ ꯍꯥꯏꯔꯤꯕ ꯁꯤꯞ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯒꯗꯕ ꯃꯐꯝ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤꯁꯤꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯗꯦꯅꯤꯌꯦꯜꯅ ꯋꯥꯜꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯁꯤꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤꯗꯤ ꯕ꯭ꯔꯗꯔꯅꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯃꯤꯇꯔꯒꯤ ꯈꯨꯠꯊꯥꯡꯗ ꯁꯤꯒꯅꯦꯜ ꯑꯁꯤ ꯊꯥꯗꯨꯅ ꯀꯣꯚꯅꯦꯟꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯅꯣꯡ ꯇꯥꯔꯤ ꯗꯦꯕꯤꯗꯅ ꯍꯥꯏꯔꯛꯏ ꯅꯣꯡ ꯀꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯈꯣꯏꯅ ꯄꯥꯎ ꯐꯥꯎꯅꯕꯗ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯂꯣꯞꯅ ꯍꯪꯂꯤ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯐꯥꯎꯕ ꯊꯣꯛꯄ ꯌꯥꯎꯕꯅꯣ ꯃꯁꯤꯗ ꯗꯦꯕꯤꯗꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯊꯣꯛꯄꯁꯨ ꯌꯥꯎꯏ ꯍꯞꯇꯥ ꯀꯌꯥ ꯑꯃ ꯊꯣꯛꯄꯁꯨ ꯌꯥꯎꯏ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯊꯥ ꯀꯌꯥꯃꯔꯣꯝ ꯆꯨꯗꯨꯅ ꯂꯩꯕꯁꯨ ꯌꯥꯎꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯀꯣꯚꯅꯦꯟ ꯍꯥꯏꯔꯤꯕ ꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅ ꯇꯦꯅꯦꯁꯤꯅ ꯃꯥꯗꯔ ꯍꯥꯏꯔꯤꯕ AI ꯑꯁꯤꯗ ꯍꯪꯂꯤ ꯑꯩꯈꯣꯏꯒꯤ ꯁꯤꯞ ꯑꯁꯤꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯊꯣꯛꯂꯤꯕꯁꯤꯒꯤ ꯃꯅꯥꯛ ꯀꯗꯥꯏ ꯐꯥꯎꯕ ꯆꯪꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯍꯪꯂꯤ ꯃꯁꯤꯗ ꯃꯥꯗꯔꯅ ꯈꯨꯝꯃꯤ ꯀꯤꯂꯣꯃꯤꯇꯔ 40 ꯐꯥꯎꯕꯗꯒꯤ ꯍꯦꯟꯅ ꯆꯪꯁꯤꯜꯂꯨꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯞ ꯑꯁꯤ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯀꯅꯤ ꯃꯁꯤꯗꯒꯤ ꯇꯦꯅꯦꯁꯤꯅ ꯀꯤꯂꯣꯃꯤꯇꯔ 40 ꯐꯥꯎꯕꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯣꯔꯗꯔ ꯇꯧꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯞꯋꯥꯔꯗ ꯑꯃꯗꯤ ꯔꯤꯛꯁ ꯑꯁꯤ ꯁꯥꯎꯒꯠꯂꯛꯂꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯨꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯞ ꯑꯁꯤ ꯁꯣꯏꯗꯅ ꯑꯃꯥꯡ ꯑꯇꯥ ꯆꯥꯎꯅ ꯊꯣꯛꯂꯒꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯁꯤ ꯇꯦꯅꯦꯁꯤꯅ ꯇꯥꯗꯦ ꯃꯥꯅ ꯍꯥꯏꯔꯤ ꯃꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯈꯔꯒ ꯍꯦꯟꯅ ꯅꯛꯁꯤꯟꯕ ꯗꯔꯀꯥꯔ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯞꯋꯥꯔꯗꯅ ꯑꯩꯈꯣꯏꯅ ꯊꯥꯡꯖꯤꯟꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯁꯣꯏꯕ ꯑꯣꯏꯒꯅꯤ ꯃꯁꯤꯅ ꯁꯤꯞ ꯑꯁꯤ ꯃꯥꯡ ꯇꯥꯛꯍꯟꯒꯅꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯇꯦꯅꯦꯁꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯐꯝꯗꯨꯅ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯃꯁꯤꯗ ꯔꯤꯛꯁꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯤꯕꯗꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯂꯨꯕ ꯉꯝꯂꯣꯏ ꯃꯈꯣꯏꯅ ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯁꯥꯅ ꯍꯣꯠꯅꯔꯒ ꯃꯐꯝꯁꯤ ꯇꯥꯅ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯇꯦꯅꯦꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥ ꯇꯥꯗꯅ ꯀꯤꯂꯣꯃꯤꯇꯔ 40 ꯐꯥꯎꯕꯒꯤ ꯃꯅꯥꯛꯇ ꯁꯤꯞ ꯑꯁꯤ ꯄꯨꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯗꯔ ꯍꯥꯏꯔꯤꯕ AI ꯑꯁꯤꯗ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯗꯔꯅꯁꯨ ꯁꯤꯞ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 40 ꯐꯥꯎꯕꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯞꯂꯤꯝꯅ ꯊꯕꯛ ꯑꯁꯤ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯉꯪꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯇꯥꯗꯅ ꯁꯤꯞ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 40 ꯐꯥꯎꯒꯤ ꯃꯌꯥꯗ ꯅꯛꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯍꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯗꯦꯕꯤꯗꯅ ꯏꯁꯩ ꯁꯛꯄꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯁꯥꯡꯂꯕ ꯃꯁꯝ ꯑꯁꯤꯕꯨ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯥ ꯑꯃꯗꯅ ꯋꯥꯜꯇꯔꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯤꯕ ꯖꯤꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯌꯦꯡꯂꯤ ꯃꯐꯝꯁꯤꯗ ꯎꯔꯤꯕ ꯖꯤꯕꯁꯤꯡ ꯑꯁꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯐꯪꯕ ꯖꯤꯕ ꯉꯥꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯃ ꯆꯠꯊꯈꯤꯕꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯥꯅ ꯈꯪꯂꯦ ꯃꯁꯤꯕꯨ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯥꯅ ꯀꯣꯏꯕꯁꯤꯗ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯕꯥꯁꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯋꯥꯅ ꯁꯥꯕ ꯃ꯭ꯌꯨꯖꯤꯀꯦꯜ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯕꯨ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯅꯥꯀꯜꯗꯒꯤ ꯗꯦꯕꯤꯗꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃ꯭ꯌꯨꯖꯤꯛ ꯍꯦꯛ ꯀꯥꯝꯕꯒ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯃꯗꯨ ꯈꯣꯡꯂꯒ ꯃ꯭ꯌꯨꯖꯤꯛ ꯑꯃꯇꯪ ꯄꯨꯊꯣꯛꯎ ꯑꯗꯨꯕꯨ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯁꯤ ꯈꯣꯡꯕ ꯍꯩꯔꯣꯏ ꯍꯧꯖꯤꯛꯇꯤ ꯗꯦꯕꯤꯗꯁꯨ ꯋꯥꯜꯇꯔꯗꯧꯅ ꯃꯁꯝ ꯃꯅꯥ ꯇꯦꯟꯅ ꯀꯛꯊꯠꯇꯨꯅ ꯃꯁꯥ ꯅꯥꯟꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯋꯥꯜꯇꯔꯗ ꯕꯥꯁꯤ ꯑꯁꯤ ꯈꯣꯡꯕ ꯇꯝꯕꯤꯔꯤ ꯑꯍꯥꯟꯕꯗꯗꯤ ꯋꯥꯜꯇꯔꯅ ꯃꯁꯤ ꯈꯣꯡꯕ ꯍꯩꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯏꯟꯇꯦꯂꯤꯖꯦꯟ ꯑꯣꯏꯕ ꯔꯣꯕꯣꯠ ꯑꯃꯅꯤꯅ ꯈꯨꯗꯛ ꯑꯁꯤꯗ ꯕꯥꯁꯤ ꯑꯁꯤ ꯐꯖꯅ ꯈꯣꯡꯕ ꯍꯩꯔꯦ ꯗꯦꯕꯤꯗꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯁꯦꯝꯕꯤ ꯁꯥꯕꯤꯔꯝꯕ ꯃꯃꯤꯡ ꯂꯩꯔꯕ ꯄꯤꯇꯔ ꯋꯦꯂꯦꯟ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯕ ꯃꯇꯝꯗ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤ ꯋꯥꯜꯇꯔꯅ ꯍꯪꯉꯤ ꯃꯥꯒꯤ ꯁꯛꯇꯝꯗꯨ ꯀꯝꯗꯧꯕꯒꯦ ꯗꯦꯕꯤꯗꯅ ꯈꯨꯝꯃꯤ ꯃꯍꯥꯛ ꯃꯤꯑꯣꯏꯕꯅꯤ ꯃꯥꯒꯤ ꯁꯦꯝ ꯁꯥꯕꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛꯇꯤ ꯃꯤꯑꯣꯏꯕꯅꯤꯅ ꯍꯟꯅꯨꯔꯕ ꯃꯇꯨꯡꯗ ꯃꯃꯩꯊꯪꯗ ꯁꯤꯈꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯕꯥꯁꯤꯁꯤ ꯈꯣꯡꯕ ꯇꯝꯕꯤꯔꯤ ꯍꯧꯖꯤꯛꯇꯤ ꯋꯥꯜꯇꯔꯅ ꯃꯁꯥ ꯃꯇꯣꯝꯇꯅ ꯕꯥꯁꯤꯒꯤ ꯁꯨꯔ ꯇꯥꯅ ꯈꯣꯡꯕꯁꯨ ꯉꯝꯂꯦ ꯑꯁꯨꯝꯅ ꯈꯣꯡꯕ ꯍꯩꯕꯁꯤꯗ ꯗꯦꯕꯤꯗꯅ ꯌꯥꯝꯅ ꯊꯥꯒꯠꯆꯔꯝꯃꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯗ ꯄꯨꯊꯣꯛꯈꯤꯕ ꯃꯣꯗꯦꯜꯁꯤꯡ ꯑꯗꯨꯗꯒꯤ ꯁꯦꯝꯗꯣꯛꯇꯨꯅ ꯑꯩ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯑꯣꯡꯗ ꯁꯦꯝꯗꯣꯛꯂꯕꯅꯤ ꯃꯁꯤꯗ ꯗꯦꯕꯤꯗꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯅꯪꯅ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯐꯔꯕꯁꯨ ꯅꯪꯅ ꯅꯁꯥꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯖꯕꯒꯤ ꯑꯌꯥꯕꯗꯤ ꯐꯪꯂꯝꯂꯣꯏ ꯏꯆꯝ ꯆꯝꯕ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯄꯨꯊꯣꯛꯆꯕ ꯐꯥꯎ ꯌꯥꯔꯝꯂꯣꯏ ꯑꯗꯨꯝꯅ ꯇꯧꯕꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯗꯕ꯭ꯔꯥ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯕꯗꯨ ꯅꯪ ꯄꯥꯝꯕ꯭ꯔꯥ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯉꯥꯛꯄꯤꯒꯅꯤ ꯅꯪꯅ ꯃꯤꯑꯣꯏꯕꯕꯨ ꯑꯣꯠ ꯅꯩꯔꯦ ꯅꯪꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯤꯡꯅꯕꯁꯨ ꯍꯣꯠꯅꯔꯦ ꯍꯥꯏꯕꯗꯤ ꯅꯪ ꯑꯁꯤ ꯃꯤ ꯐꯠꯇꯕ ꯑꯃꯒꯨꯝꯂꯦ ꯅꯪ ꯅꯁꯥ ꯈꯛꯇꯒꯤ ꯈꯟꯕ ꯔꯣꯕꯣꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯗꯒꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯋꯥꯕ ꯄꯤꯈꯤ ꯍꯥꯏꯕ ꯋꯥꯔꯤꯁꯦ ꯑꯩꯅ ꯇꯥꯔꯦ
asumna tawrakpadagi nangi mathangda sarakhiba model sing adu semdok semjin tawrakhibani masda devina harai adudi na khoi sti sam samba machine amagum oire haibadi masagi oba karimata puthokpa yadaba miyoi bana hek haidi makai induna satpa machine amagum oire masing matungda mahangna karigum khara nangonda utke haiduna kamanung du pusinkhre nakalamadana captain oram gi kangbu si ulai makhoi marakta sara ko binu pi ma yauri basna ai mai mit ta tholu ki ge harai masda captain oramna yamala amna sakhinu haina sinaki matungda sara hari binu pi si mafam sti ki thokre aduga daniel si yamna wakhal no aitan ungdun lai tanjas de captain oramna harai nangna mamangda haiki wapam du chumle planet sida nangna sangloi si haiba wapam du yaramba tarabadi ngase khoina tariba da sa si taram noi aina khanjarubadi planet sina khoi gi anau bu yum madu oiga dawri bani haina khalubani adu mafam sida lakrubadagi khoi gi crew member manga amasu sire tholiba thawdo khudimak se aina tholiba ngaktani haiduna mahak mamitagi mapi tar kaplagle masda daniel na mabu themsili mangna harai tawriba khudimak se nang khaktagi daita nate aigi nakna jaba singaduna khoi khudimuk pu thadok tun satkhiraba ngaktani aduna khoina hujik tawgada basi makha tana siguma thawdo si thoktana bagi damakta khoi masel ama toina chungsin aduna thawna phana thengai na basi aduna khoi myam sigi captain oiriba nangna khoi da thawna piba ngamgada bani nangna adumna pungning hanthaba yaro hena phongdoli mastagi captain oramna nang hari waphamadu chummi haiduna sum hang phongdoli nakalamadana david na walter bu puthokduna thorle aduga planet sigi prajamiya mamana sidun leiriba mafam si uhalle aduga haukraba thawdoki wari adu walter gi mafamda liduna tahali asuna film si flashback ta hangalle mamangda film sigi part 1 oiriba prometheus haiba film aduda elizabeth shaw ga david ka paidun sakhiba spaceship si ulagle makhoi gi spaceship na hujik thawji lagli basi alien engineer haina khangnariba kangbu sina leiriba makhoi gi city is dani chauraba lampa amada makhoi gi praja sing isna pundun leibagi saktam si uba phangi makhoi gi manakta paisilakliba spaceship asi makhoi na khalibana makhoi gi kangbu na thawraga lakli boi ninglubani mastegi mai thong da momo nokpaga loina na makhut thangan na duna spaceship sti yengnari tawbuda bu spaceship asi thawrakliba sidi david nani masigi wafam asdi mafam asdi leiriba praja sing isna khangbanate hoje spaceship asi makha thangba thong asi hangdorle asuma tawraba matungda mamangi first part ta yaukhiba organic material sing yauba amuba mahi gi masing yamlaba patra sing asi leiriba praja miyam asigi mapata loina thadarakle asuma tawbusi ubudagi alien engineer haina khangnariba praja miyam asina su khangle spaceship asi manungda atopa mi yaure haibasi masigi makhoi mafam si thadoktu yamna kan chenarami adu mathakti thadarakle mahi sina yaman khibadagi chenariba miyam asigi mathakta masina pura oina kupsinkhre matau sumna masing yamlaba praja sing sibu tamthiraba amuba mahi sina infect tawudagi makhoi mafam sida loina shikhibani makhoi gi masa sing si yam tamthina ot nairaba matungda siba gaktani matau sumna mafam sida leiriba praja sing si pumtum dumna sikhi haiba saktam se khoi du hunbani adubu walter gi mafam da david na li wari sidi oidaba ngangsin duna libani haibadi thokriba thawdo si spaceship landing tawuda shoibadagi thokibani haina haijilibani asengba maki di praja sing su mana halaga yauduna hatokpani masigi matungda david asi ulale magi mamit tama pilangli aduga hairei aikhoi gi mission atuda aigi haksang siam tamthina shoki madubu elizabeth shaw hairi binu pisna aibu amu hanna semjin bikibani masigi elizabeth shaw hairi binu pisi adukli batik thamoi chawbi minungsi chen binu pi mani ma dauna minungsi chen binu pisi samsar sida kanamata leiramloi aibu sembi sabirakliba peter welen hairi binu pa adu phawba ma dauna thamoi chawroi aduna mabu ikai khumna bu utpoina magi mongpham asi mafam sida thamlibani masi haraduna elizabeth ki mongpham da leim sumar kalli aduga mana makhatara i tasengna elizabeth shaw hairi binu pisi wa aina di pamjakibani haibadi nang su daniel sari binu pisi bu pamjari pa adugumnani masdagi walter na harai madugi wafam adu oi thokpa yabo wafam natte aikhoi ani di roboni makoi na miyoi bani masdagi david on khatuna harai nang na mabu nungsidragadi karigi damakta mabu kannaba honabada nangi khut phawba taran bangam libaduna karigi madu nungsiba natrabati karino masda walter khumlai masdi aigi duty ni aigi tawpham thokpa ithau adu oibagi damakta aina tawkhibani david na harai nang na hari wafam adu aina di yaba ngamloi mase harmnaga mahak sangsinkhre aduga nakalamdana ngasai makhoi crew member singdagi infection tholaba matungda pokhiba tamthiraba alien jiba ma mafam sida sangsilakle amambagi khudong chaba lawduna makhoina leiriba mafam sida sangsinaba honari nakalamdana sara hairibi nupi si magi mamai mamit chamthoktuna leiri magi makhutta shokliba mafam sibu isingda lupsilaba matungda hidak langthaksing hapsilli asuma leiringai magi maningda karigum makholama tarakpadagi maningomda leidunu yengtholubada tamthiraba alien jiba si lepton leramle hojikti mahak yamna chaw sang haibdu oire masi ubuda sarana tapna nongwi logi tawi adu khangudana tamthirba jiba sina magi charam siktuna hatokre mathangi sindana nongthakta leiriba covenant shiptagi leikha da leiriba makhoi kangbu ko pau phona na yam kana honari hojikti makhoina ngangliba wafam sing siloina tanare makhada leiriba sing sina hairi akhoi gi team member sing gi maraktagi asopan kyam yaure aduna nakhoi kangbu na akhoi mateng pangbi da yararo hairle asuna asopan yawi hairpasna makhoi su pakhana badal loire masdagi tenisina nonglei nusit thokli basdagi kilometer ni phu ronga sangsilu haiduna mother hariba ai sta order tawri adu madan hairi adumna sangsilu batarabade akhoi gi sibasi pungloi loirgani aduna masigi order simadi aini inbangam laro haina pakum pirakle adu tenisina nampu da hanjin order si pisilami adu madan amuka so hairi sibasi gi system bu yama sathina mang ta khan gedaba order adudi aini inbangam loi adu tenisina hairi makha da leiriba sing adu awawa tare haibisidi madan na soidana tabiram lagani aduna ai order si indaba yaro haidun ngangle
ꯃꯥꯗꯔꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯤꯒꯤ ꯑꯣꯔꯗꯔ ꯑꯁꯤ ꯏꯜꯂꯨ ꯍꯥꯏꯔꯒꯗꯤ ꯁꯦꯀꯦꯟ ꯔꯦꯡꯀꯤꯡꯗ ꯂꯩꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯑꯌꯥꯕꯁꯨ ꯂꯧꯕ ꯇꯥꯏ ꯃꯁꯤꯗꯒꯤ ꯇꯦꯅꯤꯁꯤꯅ ꯃꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯥꯗ ꯂꯩꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯋꯥꯕ ꯅꯪꯂꯦ ꯃꯈꯣꯏꯕꯨ ꯀꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯅꯤ ꯃꯁꯤꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯔꯤꯛꯁ ꯑꯃꯗꯤ ꯑꯞꯋꯥꯔꯗꯁꯨ ꯇꯦꯅꯤꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯌꯥꯔꯦ ꯃꯁꯤꯗꯒꯤ ꯇꯦꯅꯤꯁꯤꯅ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔꯁꯤꯡ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯗꯔ ꯍꯥꯏꯔꯤꯕ AIꯁꯤꯗ ꯃꯈꯣꯏꯅꯁꯨ ꯑꯣꯔꯗꯔ ꯄꯤꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅꯁꯨ ꯍꯥꯏꯔꯕꯅꯤꯅ ꯃꯥꯗꯔ ꯍꯥꯏꯔꯤꯕ AI ꯑꯁꯤꯅꯁꯨ ꯁꯤꯞ ꯑꯁꯤ ꯃꯈꯥꯗ ꯆꯪꯊꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯦ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯇꯝꯊꯤꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯊꯣꯛꯂꯤꯕ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯄꯥꯏꯁꯤꯜꯂꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯦꯞꯇꯦꯟ ꯑꯣꯔꯝꯒꯤ ꯇꯤꯝ ꯑꯁꯤ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯁꯥꯔꯥꯅ ꯊꯣꯛꯈꯤꯕꯗꯨ ꯐꯅ ꯀꯨꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯗꯦꯅꯤꯌꯦꯜꯅ ꯃꯥ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯀꯦꯞꯇꯦꯟ ꯑꯣꯔꯝꯅ ꯃꯈꯣꯏꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯑꯩꯅ ꯀꯦꯞꯇꯦꯟꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯨ ꯑꯩ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯁꯥꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯇꯠꯂꯕ ꯃꯀꯣꯛ ꯑꯁꯤ ꯏꯁꯤꯡ ꯃꯊꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯔꯕ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯁꯤꯅ ꯃꯥꯕꯨ ꯆꯥꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯗꯦꯕꯤꯠ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯁꯤꯁꯨ ꯅꯥꯀꯜ ꯑꯃꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯦ ꯗꯦꯕꯤꯠꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯁꯤꯅꯁꯨ ꯎꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯖꯤꯕ ꯑꯁꯤꯅꯁꯨ ꯗꯦꯕꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯗꯦꯕꯤꯠꯅ ꯃꯁꯥꯗ ꯀꯔꯤꯃꯠꯇ ꯐꯤꯡꯒꯠꯄ ꯇꯧꯗꯅ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯁꯤꯒ ꯃꯥꯌꯣꯛꯅꯗꯨꯅ ꯌꯦꯡꯅꯔꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯗꯤ ꯁꯥꯎꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯇꯧꯗ ꯌꯦꯡꯅꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯦꯞꯇꯦꯟ ꯑꯣꯔꯝ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯦ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯁꯤ ꯑꯦꯝ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯥꯡꯗꯒꯤ ꯅꯪ ꯍꯟꯗꯣꯛꯈ꯭ꯔꯣ ꯃꯁꯤꯗ ꯗꯦꯕꯤꯠꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯑꯃꯠꯇ ꯀꯥꯞꯀꯅꯨ ꯍꯥꯏꯔꯛꯏ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯥꯅꯤꯁꯦ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯇꯨꯡꯗ ꯗꯦꯕꯤꯠꯅ ꯖꯤꯕ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯁꯣꯔ ꯀꯥꯝꯁꯤꯜꯂꯤ ꯑꯁꯨꯝꯅ ꯁꯣꯔ ꯀꯥꯝꯁꯤꯟꯕꯁꯤꯗ ꯖꯤꯕ ꯑꯁꯤ ꯇꯦꯊꯔꯝꯃꯤ ꯗꯦꯕꯤꯠꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯍꯣꯟꯗꯣꯛꯂꯤꯕ ꯁꯣꯔ ꯑꯁꯤꯅ ꯃꯉꯣꯟꯗ ꯐꯥꯎꯍꯟꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪ ꯖꯣꯏ ꯇꯧꯕ ꯉꯝꯂꯕꯗꯤ ꯖꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯦꯞꯇꯦꯟ ꯑꯣꯔꯝꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯂꯦ ꯃꯁꯤꯗ ꯗꯦꯕꯤꯠ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯣꯔꯝꯅ ꯖꯤꯕ ꯑꯁꯤ ꯅꯣꯠꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯁꯤꯃꯗꯤ ꯃꯐꯝꯁꯤꯗ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯄ ꯉꯝꯂꯦ ꯃꯁꯤꯗ ꯗꯦꯕꯤꯠꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯖꯤꯕ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯖꯔꯕꯅꯤ ꯑꯩꯅ ꯊꯦꯝꯕ ꯌꯥꯔꯕ ꯖꯤꯕ ꯑꯁꯤꯕꯨ ꯅꯪꯅ ꯍꯥꯠꯇꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯤ ꯑꯣꯔꯝꯅ ꯁꯨꯝ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯁꯥꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯀꯣꯛꯅ ꯇꯠꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯇ ꯅꯣꯡꯃꯩ ꯅꯝꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯊꯕꯛꯁꯤꯡꯒ ꯊꯦꯡꯒꯥꯏꯅꯗꯨꯅꯇ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯂꯣꯠꯇꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯗꯕꯅꯤ ꯃꯐꯝꯁꯤꯗ ꯅꯪꯅ ꯆꯠꯊꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯎ ꯍꯥꯏꯅ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯍꯪꯂꯛꯂꯦ ꯑꯗꯨꯕꯨ ꯗꯦꯕꯤꯠꯅ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ ꯃꯁꯤꯗꯒꯤ ꯑꯣꯔꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯥꯎꯈꯨꯝ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯂꯣꯏꯁꯤꯜꯂꯒꯅꯤ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯄꯟꯊꯗꯅ ꯅꯪꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯅꯤꯡꯕ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯀꯦꯞꯇꯦꯟ ꯑꯣꯔꯝꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯣꯕꯅꯦꯟ ꯍꯥꯏꯔꯤꯕ ꯁꯤꯞ ꯑꯁꯤꯁꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯂꯩꯔꯤꯕ ꯃꯔꯛ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯤ ꯃꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯇꯥꯟꯅꯔꯦ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕ ꯂꯦꯟꯗꯔꯁꯤꯞ ꯑꯗꯨꯗꯤ ꯃꯐꯝꯁꯤꯗ ꯄꯣꯛꯈꯥꯏꯗꯨꯅ ꯃꯥꯡ ꯇꯥꯈ꯭ꯔꯦ ꯑꯗꯨꯅ ꯀꯥꯔꯒꯣ ꯂꯤꯞ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗꯒꯤ ꯅꯈꯣꯏꯅ ꯂꯧꯕ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯇꯦꯅꯤꯁꯤꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯥꯔꯒꯣ ꯂꯤꯞꯅ ꯇꯧꯕꯗ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯃꯁꯤꯗ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯏ ꯀꯥꯔꯒꯣ ꯂꯤꯞꯇ ꯏꯟꯖꯤꯟ ꯃꯔꯤ ꯌꯥꯎꯕꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯈꯠꯄ ꯑꯃꯗꯤ ꯊꯥꯡꯒꯠꯄꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯃꯁꯤꯗꯒꯤ ꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯋꯥ ꯇꯥꯟꯅꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅꯁꯨ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯄꯗꯒꯤ ꯂꯩꯃꯥꯏꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯕꯨ ꯂꯧꯕ ꯂꯥꯛꯂꯒꯦ ꯍꯥꯏꯅꯁꯨ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯇꯨꯡꯗ ꯇꯦꯅꯤꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯤ ꯃꯦꯒꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛꯇ ꯇꯥꯒꯤ ꯃꯥꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯤꯌꯨ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅ ꯈꯪꯕ ꯅꯠꯇꯦ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯏ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯧꯖꯤꯛ ꯇꯦꯅꯤꯁꯤꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯊꯣꯛꯂꯛꯇꯨꯅ ꯗꯦꯅꯤꯌꯦꯜꯒ ꯇꯣꯉꯥꯟꯅ ꯄꯥꯎ ꯐꯥꯎꯅꯔꯤ ꯍꯧꯖꯤꯛ ꯗꯦꯅꯤꯌꯦꯜꯅ ꯈꯣꯟꯖꯦꯜ ꯊꯛ ꯅꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯨꯄꯤ ꯃꯦꯒꯤ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯇꯦꯅꯤꯁꯤꯅ ꯊꯃꯣꯏ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯗꯨꯅ ꯀꯞꯂꯝꯃꯤ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯀꯟꯅꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯗꯦꯕꯤꯠꯅ ꯀꯦꯞꯇꯦꯟ ꯑꯣꯔꯝꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯆꯍꯤ 10 ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯑꯩꯅ ꯂꯩꯔꯛꯄꯁꯤꯗ ꯑꯩ ꯏꯁꯥꯁꯤ ꯖꯨꯂꯣꯖꯤꯁ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯐꯝꯁꯤꯗ ꯑꯩꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯀꯌꯥ ꯆꯠꯊꯈꯤꯕꯒꯤ ꯄꯣꯠꯂꯝꯁꯤꯡ ꯂꯩꯔꯤꯕꯁꯤ ꯅꯪꯅꯁꯨ ꯁꯣꯏꯗꯅ ꯎꯔꯝꯂꯒꯅꯤ ꯀꯔꯤꯒꯨꯝꯕ ꯆꯥꯡꯌꯦꯡ ꯑꯃ ꯆꯠꯊꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯩ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯦꯂꯤꯌꯟꯁꯤꯡꯒꯤ ꯃꯍꯤꯛ ꯑꯁꯤꯅ ꯖꯤꯕ ꯀꯌꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯀꯌꯥ ꯑꯃ ꯍꯣꯡꯍꯟꯈ꯭ꯔꯕꯅꯤ ꯁꯛꯂꯣꯟ ꯍꯣꯡꯂꯛꯂꯤꯕ ꯖꯤꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯍꯤꯛꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤ ꯁꯛꯇꯤ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀ ꯊꯦꯡꯅꯔꯨꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯅꯨꯡ ꯑꯣꯟꯗꯨꯅ ꯃꯥꯡꯈꯤꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤꯕ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯔꯕ ꯖꯤꯕ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯃꯔꯨꯑꯣꯏꯅ ꯃꯍꯤꯛꯁꯤꯡꯁꯤꯅ ꯄꯥꯝꯂꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯍꯛꯆꯥꯡꯅꯤ ꯃꯈꯣꯏꯅꯕꯨ ꯆꯪꯁꯤꯟꯈ꯭ꯔꯕꯗꯤ ꯖꯤꯕ ꯑꯗꯨꯒꯤ DNA ꯍꯣꯡꯗꯣꯛꯇꯨꯅ ꯁꯛꯇꯤ ꯂꯩꯔꯕ ꯖꯤꯕ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯄꯣꯛꯄ ꯉꯝꯃꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯅ ꯆꯥꯡꯌꯦꯡ ꯀꯌꯥ ꯆꯠꯊꯈꯤꯕꯒꯤ ꯊꯕꯛ ꯑꯗꯨꯅꯤ ꯃꯃꯩꯊꯪꯗꯗꯤ ꯑꯩꯅꯁꯨ ꯏꯁꯥꯒꯤ ꯑꯣꯏꯕ DNA ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯀꯌꯥ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯔꯒ ꯍꯥꯏꯕ꯭ꯔꯤꯠ ꯑꯣꯏꯕ ꯖꯤꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯅ ꯄꯨꯊꯣꯛꯈꯤꯕꯅꯤ ꯃꯁꯤꯗ ꯀꯦꯞꯇꯦꯟ ꯑꯣꯔꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯇꯧꯔꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯪꯅ ꯁꯦꯝꯕ ꯉꯥꯛꯇ ꯑꯣꯏꯔꯦ ꯃꯁꯤꯗ ꯗꯦꯕꯤꯠꯅ ꯈꯨꯝꯂꯛꯏ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯂꯕꯅꯤꯅ ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯚꯨꯠ ꯄ꯭ꯔꯦꯠ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯒꯤ ꯌꯨꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯅꯉꯣꯟꯗ ꯎꯠꯅꯤꯡꯕ ꯄꯣꯠ ꯑꯃꯁꯨ ꯂꯩꯔꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯨꯝꯊꯔꯒ ꯃꯗꯨ ꯌꯦꯡꯕꯤꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯝꯂꯕ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯗꯦꯕꯤꯠꯅ ꯍꯥꯏꯔꯤ ꯑꯩꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯩꯗꯤ ꯂꯦꯝꯅ ꯁꯨꯛꯇꯣꯛ ꯇꯣꯛꯂꯣꯏ ꯑꯗꯨꯒ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕꯁꯤ ꯆꯐꯨꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯆꯥꯎꯔꯕ ꯃꯇꯨꯝ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯦ ꯑꯣꯔꯝꯅ ꯍꯪꯉꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯤꯡꯂꯤꯕ꯭ꯔꯥ ꯗꯦꯕꯤꯠꯅ ꯈꯨꯝꯃꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯂꯝꯕꯤ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯑꯣꯔꯝꯅ ꯍꯥꯏꯔꯛꯏ ꯀꯔꯝꯕ ꯂꯝꯕꯤꯅꯣ ꯃꯈꯣꯏꯅ ꯌꯦꯡꯂꯤꯕꯁꯤ ꯃꯁꯤꯗ ꯗꯦꯕꯤꯠꯅ ꯃꯈꯣꯏꯕꯨ ꯄꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯃꯥ ꯑꯃ ꯊꯤꯔꯤꯕꯅꯤ ꯑꯣꯔꯝꯅ ꯆꯪꯁꯤꯟꯗꯨꯅ ꯇꯣꯁ ꯀꯥꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯗꯦꯕꯤꯠꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯆꯪꯁꯤꯜꯂꯒ ꯈꯔ ꯅꯛꯁꯤꯟꯅ ꯌꯦꯡꯉꯨ ꯃꯗꯨꯅ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ
ꯃꯁꯤꯗꯒꯤ ꯑꯣꯔꯝꯒꯤ ꯈꯨꯠꯅ ꯊꯦꯡꯂꯨꯕꯗꯒꯤ ꯆꯐꯨ ꯃꯥꯟꯗꯨꯅ ꯂꯩꯔꯤꯕ ꯖꯤꯕ ꯃꯈꯜ ꯑꯁꯤ ꯃꯈꯨꯝ ꯍꯥꯡꯗꯣꯔꯛꯂꯦ ꯗꯦꯕꯤꯟ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯔꯤꯁꯨ ꯀꯤꯕꯤꯔꯨꯅꯨ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏ ꯃꯁꯤꯗꯒꯤ ꯀꯦꯞꯇꯦꯟ ꯑꯣꯔꯝꯅ ꯈꯔꯒ ꯅꯛꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯔꯦ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯔꯦꯡ ꯆꯠꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕ ꯐꯪꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯖꯤꯕ ꯑꯃ ꯆꯣꯡꯊꯣꯔꯛꯇꯨꯅ ꯀꯦꯞꯇꯦꯟ ꯑꯣꯔꯝꯒꯤ ꯃꯃꯥꯏꯗ ꯅꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯖꯤꯕ ꯑꯁꯤꯒꯤ ꯃꯃꯩꯅ ꯑꯣꯔꯝꯒꯤ ꯆꯔꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅꯁꯨ ꯂꯥꯛꯁꯤꯜꯂꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯑꯣꯔꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯋꯥꯟꯊꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯀꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯥꯔꯥꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯂꯤ ꯃꯥꯅ ꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯁꯥꯔꯥꯒꯤ ꯇꯠꯂꯕ ꯃꯀꯣꯛꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯕ ꯁꯦꯒꯥꯏꯔꯕ ꯍꯛꯆꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯊꯦꯡꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯗ ꯁꯥꯔꯥ ꯑꯁꯤ ꯁꯤꯅ ꯐꯪꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯄꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯅꯣꯡꯊꯛꯇꯒꯤ ꯇꯦꯅꯦꯁꯤꯒꯤ ꯀꯥꯡꯕꯨꯅ ꯃꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ ꯀꯦꯞꯇꯦꯟ ꯑꯣꯔꯝꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯗꯦꯅꯤꯌꯦꯜꯅ ꯌꯥꯝꯅ ꯊꯨꯅ ꯀꯦꯞꯇꯦꯟ ꯑꯣꯔꯝꯕꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯄꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯇꯣꯈꯥꯏ ꯆꯠꯅꯗꯨꯅ ꯑꯣꯔꯝꯕꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯊꯛꯇꯅ ꯇꯦꯅꯦꯁꯤꯅ ꯀꯥꯔꯒꯣ ꯂꯤꯞ ꯂꯦꯟꯗꯔ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯃꯥꯏꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯀꯥꯡꯕꯨꯕꯨ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯊꯧꯊꯔꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯛꯂꯤꯕꯁꯤ ꯂꯩꯃꯥꯏꯗ ꯀꯦꯞꯇꯦꯟ ꯑꯣꯔꯝ ꯑꯁꯤ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯗꯦꯕꯤꯠꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯣꯔꯝ ꯑꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕꯁꯤ ꯑꯍꯥꯟꯕꯗꯗꯤ ꯃꯥꯅ ꯈꯜꯂꯨꯔꯤꯕꯅ ꯋꯥꯜꯇꯔ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯀꯧꯔꯨꯔꯦ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯗꯦꯕꯤꯠꯅꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯂꯛꯂꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯗꯦꯕꯤꯠꯅ ꯈꯨꯝꯂꯛꯏ ꯑꯅꯧꯕ ꯄꯣꯠꯁꯛ ꯀꯌꯥ ꯄꯨꯊꯣꯛꯄꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯀꯦꯞꯇꯦꯟ ꯑꯣꯔꯝꯒꯤ ꯊꯕꯥꯛꯁꯤ ꯁꯦꯒꯥꯏꯗꯨꯅ ꯖꯤꯕ ꯑꯃ ꯊꯣꯛꯂꯛꯂꯦ ꯉꯁꯥꯏ ꯃꯥꯒꯤ ꯃꯃꯥꯏꯗ ꯅꯞꯈ꯭ꯔꯤꯕ ꯖꯤꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯤꯟꯗ ꯃꯔꯨꯝ ꯀꯣꯛꯁꯤꯟꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯊꯕꯥꯛ ꯁꯦꯒꯥꯏꯗꯨꯅ ꯖꯤꯕ ꯑꯃ ꯊꯣꯛꯂꯛꯂꯦ ꯑꯣꯔꯝ ꯑꯁꯤ ꯍꯧꯖꯤꯛ ꯈꯥꯡꯕ ꯉꯝꯗꯅ ꯂꯥꯎ ꯈꯣꯡꯂꯝꯂꯕ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗ ꯃꯍꯥꯛ ꯁꯤꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯄꯨꯛꯅꯨꯡꯗꯒꯤ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯁꯤ ꯊꯣꯛꯂꯛꯂꯦ ꯃꯁꯤ ꯎꯕꯗ ꯗꯦꯕꯤꯠ ꯑꯁꯤꯗꯤ ꯅꯣꯛꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯗꯦꯕꯤꯠꯅ ꯖꯤꯕꯁꯤꯗ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯁꯤꯅꯁꯨ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤꯗꯤ ꯌꯥꯅꯔꯦ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯋꯥꯜꯇꯔꯅ ꯀꯥꯁꯤꯡ ꯑꯁꯤꯗ ꯑꯗꯨꯝ ꯆꯪꯗꯨꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯃꯥꯡꯒꯤ ꯐꯥꯔꯁ ꯄꯥꯔꯠꯇ ꯌꯥꯎꯈꯤꯕꯤ ꯏꯂꯤꯖꯥꯕꯦꯊ ꯁꯣ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯁꯦꯒꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜꯗꯒꯤ ꯕꯥꯁꯤ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯛꯂꯦ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯕꯥꯁꯤ ꯈꯣꯡꯂꯤꯕꯁꯤ ꯗꯦꯕꯤꯠꯅꯅꯤ ꯃꯃꯥꯡꯗ ꯏꯂꯤꯖꯥꯕꯦꯊ ꯁꯣꯒꯤ ꯐꯣꯇꯣ ꯑꯁꯤ ꯊꯝꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕꯒ ꯂꯣꯏꯅꯅ ꯕꯥꯁꯤ ꯑꯁꯤ ꯈꯣꯡꯗꯨꯅ ꯂꯩꯕꯅꯤ ꯋꯥꯜꯇꯔꯅ ꯗꯦꯕꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯁꯨꯔ ꯑꯗꯨ ꯌꯥꯝ ꯐꯖꯩ ꯃꯁꯤꯗ ꯗꯦꯕꯤꯠꯅ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯏꯂꯤꯖꯥꯕꯦꯊꯄꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯃꯁꯤꯒꯤ ꯁꯨꯔ ꯑꯁꯤꯕꯨ ꯑꯩꯅ ꯈꯣꯡꯕꯅꯤ ꯍꯧꯖꯤꯛ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯤ ꯅꯈꯣꯏꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤ ꯂꯦꯟꯗꯤꯡ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯕꯗꯒꯤ ꯌꯥꯎꯔꯛꯂꯤꯕ ꯃꯍꯤꯛꯁꯤꯡ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯗꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯊꯛꯇ ꯇꯥꯈꯤꯕꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯂꯤꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯚꯥꯞ ꯇꯥꯔꯦ ꯃꯗꯨꯒꯤ ꯃꯍꯤꯛꯁꯤꯡ ꯑꯗꯨ ꯁꯣꯏꯕꯗꯒꯤ ꯇꯥꯈꯤꯕ ꯅꯠꯇꯦ ꯅꯪꯅ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯊꯥꯗꯣꯛꯇꯨꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯕꯨ ꯅꯪꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯚꯥꯞ ꯇꯥꯔꯦ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯈꯨꯝꯂꯛꯏ ꯑꯩꯁꯦ ꯃꯤꯅꯥꯏ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯛꯂꯛꯄ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯁꯨ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯛꯄ ꯅꯠꯇꯦ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇ ꯈꯨꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯤꯕ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕꯅꯣ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇ ꯍꯣꯡꯗꯨꯅ ꯈꯨꯟꯗꯥꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯑꯁꯤ ꯄꯨꯡꯃꯨꯠ ꯃꯨꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯕꯅꯤ ꯃꯈꯣꯏꯁꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯕ ꯖꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯁꯤꯗꯒꯤ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯃꯐꯝ ꯍꯣꯡꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕ ꯌꯥꯕ ꯄ꯭ꯂꯥꯅꯦꯠꯁꯤꯡ ꯊꯤꯗꯨꯅ ꯆꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯑꯗꯨ ꯅꯠꯇꯦ ꯃꯈꯣꯏꯗꯤ ꯃꯨꯠꯈꯤꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯖꯤꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯀꯩꯗꯧꯅꯨꯡꯗ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇ ꯍꯣꯡꯗꯨꯅ ꯈꯨꯟꯗꯥꯍꯟꯕ ꯍꯥꯏꯕꯁꯤ ꯉꯝꯍꯜꯂꯣꯏ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯑꯩꯅꯗꯤ ꯁꯣꯏꯗꯅ ꯊꯤꯡꯒꯅꯤ ꯃꯁꯤꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏꯅ ꯄꯥꯡꯐꯝ ꯊꯣꯛꯇꯕꯔꯥ ꯃꯁꯤꯗ ꯗꯦꯕꯤꯠꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯁꯨ ꯑꯦꯂꯤꯌꯟ ꯏꯟꯖꯤꯅꯤꯌꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤꯡ ꯑꯁꯤꯅ ꯐꯥꯒꯤꯗꯒꯤ ꯄꯪꯁꯦꯝꯗ ꯁꯦꯝꯖꯤꯟꯈꯤꯕ ꯖꯤꯕ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯁꯦꯝꯒꯠꯂꯛꯇꯨꯅ ꯍꯦꯟꯅ ꯂꯧꯁꯤꯡ ꯂꯩꯕ ꯖꯤꯕ ꯃꯈꯜ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕꯕꯨ ꯑꯃꯨꯛ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯅꯤ ꯋꯥꯜꯇꯔꯅ ꯍꯪꯂꯛꯏ ꯅꯪꯅꯁꯨ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯊꯕꯛ ꯑꯗꯨ ꯇꯧꯒꯦ ꯈꯜꯂꯤꯕꯔꯥ ꯗꯦꯕꯤꯠꯅ ꯋꯥꯜꯇꯔꯕꯨ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯛꯇꯤ ꯂꯩꯔꯕ ꯖꯤꯕ ꯑꯃꯕꯨ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯐꯕ ꯅꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯒꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯁꯨꯛꯊꯣꯛ ꯊꯣꯛꯍꯜꯂꯣꯏ ꯑꯗꯨꯕꯨ ꯗꯦꯕꯤꯠꯅ ꯃꯥꯕꯨ ꯍꯟꯅ ꯊꯦꯝꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤꯒꯨꯝ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯔꯣꯏ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯥꯁꯤ ꯑꯁꯤ ꯋꯥꯜꯇꯔꯒꯤ ꯆꯔꯝꯗ ꯊꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯋꯥꯜꯇꯔ ꯑꯁꯤ ꯁꯨꯞꯆꯤꯜꯂꯒ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯐꯪꯁꯟ ꯈꯨꯗꯤꯡꯃꯛ ꯃꯊꯧ ꯂꯦꯞꯈ꯭ꯔꯦ ꯃꯇꯨꯡꯗ ꯊꯤꯜꯂꯤꯕ ꯕꯥꯁꯤ ꯑꯁꯤꯕꯨ ꯗꯦꯕꯤꯠꯅ ꯁꯠꯇꯣꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯅꯪꯕꯨ ꯊꯦꯝꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯪꯅꯗꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯑꯣꯏꯅ ꯂꯦꯞꯂꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯋꯥꯜꯇꯔꯒꯤ ꯅꯥꯇꯣꯜꯗꯒꯤ ꯑꯉꯧꯕ ꯃꯍꯤ ꯑꯃ ꯍꯩꯊꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯃꯇꯣꯝꯇꯅ ꯑꯃꯨꯛ ꯐꯒꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯃꯣꯗꯦꯜꯁꯤꯡ ꯑꯁꯤꯗꯒꯤ ꯋꯥꯜꯇꯔꯒꯤ ꯃꯣꯗꯦꯜ ꯑꯁꯤꯅ ꯍꯦꯟꯅ ꯐꯒꯠꯄ ꯃꯑꯣꯡꯗ ꯁꯥꯕ ꯑꯁꯤꯅꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯁꯣꯛꯄꯟ ꯌꯥꯎꯔꯕꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯐꯒꯠꯆꯕ ꯉꯝꯕꯒꯤ ꯄꯋꯥꯔ ꯑꯃꯗꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯂꯣꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯀꯣꯜꯒꯅ ꯀꯦꯞꯇꯦꯟ ꯑꯣꯔꯝꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯗꯦꯅꯤꯌꯦꯜ ꯑꯁꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯤ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯦ ꯀꯌꯥ ꯑꯃ ꯀꯣꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯆꯦꯁꯤꯡ ꯑꯁꯤ ꯗꯦꯕꯤꯠꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯀꯌꯥ ꯆꯠꯊꯈꯤꯕꯒꯤ ꯋꯥꯔꯣꯜꯁꯤꯡꯗꯨ ꯏꯕ ꯆꯦ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯐꯥꯔꯁ ꯄꯥꯔꯠꯇ ꯌꯥꯎꯈꯤꯕ ꯏꯂꯤꯖꯥꯕꯦꯊ ꯁꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯃꯥꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯁꯤꯡ ꯆꯠꯊꯈꯤꯕꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯃ ꯌꯥꯎꯔꯤꯕꯁꯤ ꯗꯦꯅꯤꯌꯦꯜꯅ ꯎꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯉꯁꯥꯏ ꯀꯦꯞꯇꯦꯟ ꯑꯣꯔꯝꯅ ꯁꯤꯈꯤꯕ ꯃꯈꯥ ꯊꯪꯕ ꯀꯥ ꯑꯁꯤꯗ ꯃꯥꯁꯨ ꯀꯨꯝꯊꯔꯛꯂꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯆꯐꯨ ꯃꯥꯟꯕ ꯖꯤꯕꯁꯤꯡꯁꯤ ꯎꯕꯗ ꯃꯍꯥꯛ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯀꯦꯞꯇꯦꯟ ꯑꯣꯔꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯇꯥꯔꯤꯕꯁꯤꯁꯨ ꯎꯔꯦ
ꯃꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯃꯅ ꯃꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ ꯖꯤꯕ ꯑꯁꯤꯕꯨ ꯇꯥꯟꯅꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯤ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯖꯤꯕ ꯑꯁꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯄꯥꯟ ꯊꯪꯕ ꯀꯥ ꯑꯁꯤꯗꯅ ꯂꯣꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯩꯔꯤꯕꯅꯤ ꯃꯥꯅꯁꯨ ꯖꯤꯕ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯂꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯖꯤꯕ ꯑꯁꯤꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯆꯣꯡꯁꯤꯟꯗꯨꯅ ꯅꯞꯈ꯭ꯔꯦ ꯃꯥꯒꯤ ꯃꯃꯥꯏꯗ ꯅꯞꯂꯤꯕ ꯖꯤꯕ ꯑꯁꯤꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯀꯛꯂꯨꯔꯦ ꯑꯗꯨꯕꯨ ꯖꯤꯕ ꯑꯁꯤꯗꯒꯤ ꯊꯣꯛꯂꯤꯕ ꯃꯍꯤ ꯑꯁꯤꯗꯤ ꯑꯦꯁꯤꯗ ꯉꯥꯛꯇꯅꯤ ꯑꯦꯁꯤꯗ ꯑꯁꯤꯅ ꯊꯦꯡꯕꯗꯒꯤ ꯂꯣꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥꯏ ꯑꯁꯤ ꯂꯣꯏꯅ ꯆꯥꯛꯊꯦꯛꯂꯦ ꯃꯃꯥꯏꯗ ꯁꯥꯏꯗꯠꯂꯤꯕ ꯑꯁꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯥꯎ ꯁꯥꯡꯂꯕ ꯃꯨꯁꯨꯛ ꯃꯨꯕ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯃ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗꯒꯤ ꯂꯣꯞ ꯑꯁꯤ ꯍꯧꯒꯠꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯆꯦꯟꯕ ꯅꯪꯍꯧꯗ꯭ꯔꯦ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯁꯤꯅ ꯆꯣꯡꯊꯔꯛꯇꯨꯅ ꯃꯥꯕꯨ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯥꯏꯗꯠꯇꯨꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯗꯦꯅꯤꯌꯦꯜꯅ ꯆꯦꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯆꯦꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯤꯡꯂꯣꯝꯗꯒꯤ ꯗꯦꯕꯤꯠꯅ ꯍꯥꯏꯔꯛꯏ ꯃꯤꯒꯤ ꯊꯕꯛꯇ ꯂꯣꯠꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯈꯪꯕ ꯄꯥꯝꯕꯅꯣ ꯃꯁꯤꯗꯒꯤ ꯗꯦꯅꯤꯌꯦꯜꯅ ꯌꯥꯝꯅ ꯊꯨꯅ ꯅꯣꯡꯃꯩ ꯁꯠꯇꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯗꯦꯕꯤꯠꯅ ꯃꯥꯒꯤ ꯅꯣꯡꯃꯩꯁꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯏ ꯏꯂꯤꯖꯥꯕꯦꯊ ꯁꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯁ꯭ꯄꯦꯁꯤꯞ ꯂꯦꯟꯗꯤꯡꯗ ꯀ꯭ꯔꯥꯁ ꯇꯧꯕꯗꯒꯤ ꯁꯤꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯦ ꯅꯪꯅ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯗꯦꯕꯤꯠꯅ ꯈꯨꯝꯃꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯆꯠꯊꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯉꯣꯟꯗꯁꯨ ꯇꯧꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯗꯦꯅꯤꯌꯦꯜ ꯑꯁꯤ ꯆꯦꯟꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯗꯦꯕꯤꯠꯅ ꯃꯥꯕꯨ ꯄꯥꯏꯗꯨꯅ ꯂꯪꯈ꯭ꯔꯦ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯗꯦꯅꯤꯌꯦꯜꯕꯨ ꯗꯦꯕꯤꯠꯅ ꯑꯃꯨꯛꯀꯁꯨ ꯊꯥꯡꯒꯠꯂꯤ ꯃꯁꯤꯗꯒꯤ ꯗꯦꯅꯤꯌꯦꯜꯅ ꯑꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯗꯦꯕꯤꯠꯀꯤ ꯈꯗꯥꯡꯗ ꯊꯤꯜꯂꯤ ꯗꯦꯕꯤꯠꯅ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯅꯪꯁꯤꯗꯤ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤꯅ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯑꯃꯨꯛꯀꯁꯨ ꯂꯪꯂꯦ ꯑꯗꯨꯒ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯗꯦꯅꯤꯌꯦꯜꯕꯨ ꯃꯥꯅ ꯂꯦꯡꯍꯟꯗꯅ ꯐꯥꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔꯅ ꯅꯪꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯈꯪꯂꯦ ꯃꯗꯨꯗꯤ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯋꯥꯐꯝꯗꯤ ꯅꯪꯉꯣꯟꯗ ꯀꯥꯏꯅꯔꯁꯤ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯉꯝꯗꯅ ꯃꯍꯥꯛꯇꯤ ꯁꯤꯈ꯭ꯔꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯗꯦꯕꯤꯠꯅ ꯗꯦꯅꯤꯌꯦꯜꯗ ꯅꯝꯐꯨꯗ ꯀꯤꯁꯁꯨ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯋꯥꯜꯇꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯦꯕꯤꯠꯄꯨ ꯄꯥꯏꯗꯨꯅ ꯂꯪꯈ꯭ꯔꯦ ꯑꯗꯨꯒ ꯗꯦꯅꯤꯌꯦꯜꯕꯨ ꯃꯥꯅ ꯆꯤꯡꯈꯠꯄꯤꯔꯝꯃꯤ ꯃꯥꯅ ꯍꯥꯏꯔꯤ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯗꯦꯕꯤꯠꯅ ꯋꯥꯜꯇꯔꯗ ꯑꯃꯨꯛꯀꯁꯨ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯋꯥꯜꯇꯔꯅ ꯑꯃꯨꯛꯀꯁꯨ ꯃꯥꯕꯨ ꯂꯪꯈ꯭ꯔꯦ ꯐꯛꯂꯥꯡꯗ ꯐꯨꯖꯤꯟꯗꯨꯅ ꯗꯦꯕꯤꯠ ꯑꯁꯤ ꯂꯩꯃꯥꯏꯗ ꯇꯥꯔꯦ ꯃꯥꯅ ꯋꯥꯜꯇꯔꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯁꯤꯐꯝ ꯊꯣꯛꯂꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯍꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯃꯁꯤꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯗ ꯁꯦꯝꯈ꯭ꯔꯕ ꯃꯣꯗꯦꯜꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯅ ꯇꯣꯉꯥꯟꯅ ꯑꯈꯟꯅꯕ ꯃꯑꯣꯡꯗ ꯁꯥꯕꯅꯤ ꯗꯦꯕꯤꯠꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯁ꯭ꯇꯦꯞ ꯈꯨꯗꯤꯡꯃꯛ ꯋꯥꯜꯇꯔꯅ ꯂꯣꯏꯅ ꯉꯥꯛꯊꯣꯛꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯗꯦꯕꯤꯠ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯁꯤꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯦ ꯅꯥꯀꯜ ꯑꯃꯗ ꯗꯦꯅꯤꯌꯦꯜꯅ ꯆꯦꯟꯊꯣꯔꯛꯄꯗ ꯂꯣꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯊꯦꯡꯅꯔꯦ ꯂꯣꯞꯅ ꯍꯥꯏꯔꯤ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟꯒꯤ ꯖꯤꯕ ꯑꯗꯨ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯥꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯆꯦꯜꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯗꯦꯕꯤꯠꯀ ꯋꯥꯜꯇꯔꯒꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯔꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯃꯅ ꯑꯃꯗ ꯍꯦꯟꯖꯤꯟꯅꯕ ꯉꯝꯅꯗ꯭ꯔꯦ ꯋꯥꯜꯇꯔꯅ ꯊꯥꯡ ꯁꯣꯔꯤ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯗꯦꯕꯤꯠꯄꯨ ꯌꯥꯝꯅ ꯁꯣꯛꯍꯜꯂꯦ ꯑꯗꯨꯕꯨ ꯗꯦꯕꯤꯠꯅ ꯃꯥꯒꯤ ꯊꯥꯡ ꯁꯣꯔꯤ ꯑꯁꯤ ꯃꯨꯜꯂꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯄꯥꯏꯗꯨꯅ ꯂꯪꯊꯣꯛꯂꯝꯃꯤ ꯍꯧꯖꯤꯛ ꯋꯥꯜꯇꯔꯅ ꯗꯦꯕꯤꯠꯄꯨ ꯀꯥꯎꯔꯛꯄꯗꯒꯤ ꯃꯥꯁꯨ ꯂꯩꯃꯥꯏꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯋꯥꯜꯇꯔꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯇꯣꯡꯂꯕ ꯃꯇꯨꯡꯗ ꯃꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯗꯦꯕꯤꯠ ꯑꯁꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯗꯦꯕꯤꯠꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯄꯥꯝꯕꯅꯣ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯅꯁꯥꯅ ꯂꯦꯞꯆꯔꯣ ꯕ꯭ꯔꯗꯔ ꯁꯔꯒꯗ ꯆꯠꯂꯒ ꯃꯤꯅꯥꯏ ꯑꯣꯏꯕ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯔꯣꯛꯇ ꯂꯩꯔꯒ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯕ꯭ꯔꯥ ꯃꯁꯤ ꯍꯥꯏꯅ ꯅꯥꯀꯟꯗ ꯇꯥꯔꯤꯕ ꯊꯥꯡꯁꯣꯏ ꯃꯆꯥꯁꯤꯕꯨ ꯗꯦꯕꯤꯠꯅ ꯈꯨꯟꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯗꯦꯅꯤꯌꯦꯜꯒ ꯂꯣꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯆꯦꯟꯊꯣꯔꯛꯂꯦ ꯗꯦꯅꯤꯌꯦꯜꯅ ꯇꯦꯅꯦꯁꯤꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯤ ꯇꯦꯅꯦꯁꯤꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯁꯤꯒꯅꯦꯜ ꯑꯃ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯗꯒꯤ ꯗꯤꯚꯥꯏꯁ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯗꯦꯅꯤꯌꯦꯜꯅ ꯁꯤꯒꯅꯦꯜ ꯊꯥꯗꯣꯛꯂꯤ ꯃꯁꯤꯗꯒꯤ ꯇꯦꯅꯦꯁꯤꯒꯤ ꯀꯥꯡꯕꯨꯅ ꯃꯈꯣꯏꯒꯤ ꯁꯤꯒꯅꯦꯜꯁꯤ ꯎꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄꯥꯏꯊꯔꯛꯂꯦ ꯑꯗꯨꯒ ꯗꯦꯅꯤꯌꯦꯜꯒ ꯂꯣꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯅ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟꯒꯤ ꯖꯤꯕꯗꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯑꯁꯤ ꯑꯦꯝ ꯂꯧꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯋꯥꯜꯇꯔ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ ꯑꯁꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯥꯈꯠꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯅꯥꯀꯜ ꯑꯃꯗꯒꯤ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟꯒꯤ ꯖꯤꯕ ꯑꯁꯤꯁꯨ ꯊꯣꯛꯂꯛꯂꯦ ꯃꯈꯣꯏꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯀꯥꯔꯒꯣ ꯂꯤꯞ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯥꯎꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯞ ꯑꯁꯤ ꯃꯊꯛꯇ ꯄꯥꯏꯈꯠꯄ ꯍꯧꯔꯛꯂꯦ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯗꯦꯅꯤꯌꯦꯜꯅ ꯋꯥꯜꯇꯔꯗ ꯍꯪꯂꯤ ꯗꯦꯕꯤꯠ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯜꯇꯔꯅ ꯈꯨꯝꯃꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯞ ꯑꯁꯤꯒꯤ ꯃꯄꯥꯟꯗꯅ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟꯒꯤ ꯖꯤꯕ ꯑꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯤꯞ ꯑꯁꯤꯗ ꯆꯣꯡꯈꯠꯈ꯭ꯔꯦ ꯇꯧꯔꯤꯕꯁꯤ ꯇꯦꯅꯦꯁꯤꯅꯁꯨ ꯎꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯃꯈꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯤꯞꯀꯤ ꯃꯈꯥꯗ ꯌꯥꯎꯔꯛꯂꯦ ꯃꯁꯤꯗꯒꯤ ꯗꯦꯅꯤꯌꯦꯜꯅ ꯃꯇꯤꯛ ꯆꯥꯔꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯁꯤꯞ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈ꯭ꯋꯥꯡꯗ ꯀꯜꯂꯕ ꯃꯔꯤ ꯑꯃꯁꯨ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯤꯞ ꯑꯁꯤ ꯃꯊꯛꯇ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯣꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯉꯁꯥꯏ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯗꯨꯒꯤ ꯃꯍꯤꯅ ꯆꯣꯡꯈꯤꯕꯁꯤꯗꯒꯤ ꯃꯥꯒꯤ ꯃꯃꯥꯏ ꯆꯥꯛꯊꯦꯛꯄꯒꯤ ꯆꯩꯅꯥꯈꯣꯜ ꯑꯁꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯁꯤꯞ ꯑꯁꯤꯗ ꯅꯞꯇꯨꯅ ꯌꯥꯎꯔꯤꯕ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯑꯁꯤꯕꯨ ꯐꯨꯌꯦꯜ ꯀꯥꯝꯊꯔꯒ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯇꯣꯛꯅꯕꯁꯨ ꯇꯦꯅꯦꯁꯤꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯗꯦꯅꯤꯌꯦꯜꯅꯁꯨ ꯖꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤ ꯃꯈꯣꯏꯒꯤ ꯁꯤꯞ ꯑꯁꯤꯅ ꯆꯥꯎꯔꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃꯗ ꯊꯣꯝꯖꯤꯟꯕꯗꯒꯤ ꯕꯦꯂꯦꯟꯁ ꯄꯨꯕ ꯉꯝꯗꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯂꯦ ꯃꯁꯤꯗꯒꯤ ꯗꯦꯅꯤꯌꯦꯜ ꯑꯁꯤꯁꯨ ꯃꯈꯥꯗ ꯇꯥꯔꯛꯂꯦ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯈ꯭ꯋꯥꯡꯗ ꯃꯔꯤ ꯑꯃ ꯊꯨꯔꯤꯕꯁꯤꯅ ꯃꯥꯕꯨ ꯌꯥꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇꯅ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯁꯤꯗ ꯃꯥꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯂꯦꯞꯇꯦ ꯖꯤꯕ ꯑꯁꯤꯅ ꯁꯤꯞ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯇꯦꯅꯦꯁꯤꯅ ꯍꯦꯛ ꯐꯝꯂꯤꯕ ꯃꯄꯥꯒꯤ ꯃꯤꯡꯁꯦꯜ ꯑꯁꯤꯕꯨ ꯃꯀꯣꯛꯅ ꯍꯛꯆꯤꯟꯗꯨꯅ ꯊꯨꯒꯥꯏꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯗꯦꯅꯤꯌꯦꯜꯁꯨ ꯁꯤꯞ ꯑꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯀꯥꯔꯛꯂꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯁꯤꯡꯖꯪ ꯑꯃꯇ ꯄꯤꯔꯛꯎ ꯃꯁꯤꯗꯒꯤ ꯋꯥꯜꯇꯔꯅ ꯁꯤꯡꯖꯪ ꯑꯃ ꯃꯉꯣꯟꯗ ꯂꯪꯁꯤꯟꯈ꯭ꯔꯦ ꯗꯦꯅꯤꯌꯦꯜꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯔꯦꯟ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯇꯦꯅꯦꯁꯤꯅꯗꯤ ꯃꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯁꯤꯞ ꯑꯁꯤꯒꯤ ꯕꯦꯂꯦꯟꯁ ꯄꯨꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯃꯗꯨꯗꯤ ꯁꯤꯖꯤꯟꯅꯒꯅꯨ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯗꯦꯅꯤꯌꯦꯜꯅ ꯍꯟꯅ ꯍꯥꯏꯔꯤ ꯀ꯭ꯔꯦꯟ ꯑꯁꯤ ꯁꯤꯖꯤꯟꯅꯗ꯭ꯔꯕꯗꯤ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯀ꯭ꯔꯦꯟ ꯑꯁꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯦ
तमथिरबा एलियन जीवसिना डेनियल दे अटैक तौननबगिदमक्ति येंगदुन लेरे अदुगि यामना कन सेंसिलक्ले अदुबु डेनियलना मागी मनाक्ता लेरिबा चावरबा क्रेन सिसि नदुना तमथिरबा जीवसि उ फाजिनख्रे अदुबु क्रेन सिसि नरुबदगिदि शिबसिगी बैलेंस पुबु ngамदुना मखोय म्यामसे हाइथारले टेनेसिना शिबसिबु कंट्रोल तौनबगिदमक्ति यामना कन होनरि हौजिक डेनियल सु मखादा तारले मख्वांगदा फारिबा योल इस मा पंदुन लेरि हौजिक मागी हक्चांगसिना पाइसिलक्तुना एलियन जीवसि उ फाजिनदुना थमलिबा क्रेंगसिंग मनाक्ता चंगसिलोरे मसिदगी तमथिरबा जीवसिना मागी मखोंगदि यानख्रे अदुगु माबु हाननबगिदमक्ति यामना कन होनरली मसिदगी डेनियलना क्रेन असिबु कंट्रोल तौननबगिदमक्ता मागी मखुत्ता यावरिबा बटन असि नंबदगी क्रेन असिना यामना कन सब्सिनदुना तमथिरबा एलियन जीवसि मफमसिदा हातोकले हौजिकति तमथिरबा जीवसि मतत मतत ताना सिरे तबुदबु मांगोंदगी थोकलिबा महिस्ति एसिडनी मरमसिना क्रेन असिगी योट असि लोइन साइदले हौजिक टेनेसिना यामना कन होनबदगी सिबसिगी बैलेंस असि कंट्रोल तौबु ngamle अदुगा डेनियल दी मखा थंगबा सरक असि योलिन यामदुना यावरिबनी मासु सिनिंग सित्ता हिंगौरे मतौ सुमना यामना वाना होनरबा मतुंगा डेनियल से हौजिक सिबसिगी मथक थंग सरक ती योरप ngamle क्रेन गी योना साक्थेक्तुन लेरिबसि उबदा महसुंगकपद लोइरे सिबसिगी मनुंगदना लोब हारिबा नुपा असिगी ममाइसि याम साथीना साक्थेक पाइबदु ओइरे सैना खोल खरा फाथनबगिदमक्ता वाल्टर नि हिदा हापिरि हौजिक वाल्टरना मपानदा थोलक्तुना डेनियल बु शिप की मनुंगदा पुसिनख्रे हौजिकति मखोय कांगुना माइ पाकपा ngamjare मसिदा मखोय सिंगसि यामना हराउजरमि मतौ सुमना मखोयगी कार्गो लिप ओरिबा शिप असि प्लानेट से थादोक्तुना पाइख्रे मतुंगदा नोंथक्ता लेरिबा कोवनेन हारिबा चावरबा शिप असि मखोय संगसिनख्रे मसिंग मतुंगदा उललिबसि लोब हारिबा नुपासि खजाइदा साइडा लिबा मफमसिदा फननबगिदमक्ता हिदाक लांथक्सिंग हापली तबुदबु मयामना खंगदबदि ngasai mamangda lob haribu nupa asigi mamaida tamthirba alien jiba mana napkhibaduda mangonda su marum koksilamlabani maramasina magi haksang manungda tamthirba alien gi jiba ma yauribani hari wafam asi makhogi crew member sing asina de amata khangbanate masing matung do lelibasi walter na magi mamaida sokliba singisda stapler pin phajinduna leibigi saktam si ulai tanjasda daniel su magi manakta sangsilale माना वाल्टर यामना मुनि येंगी मसी मरमदी डेविड का वाल्टर का सी करीमते खेनादे मखोय नि सी खंदोक ngамदबनिना डेनियल ना मागी सक्तम असि मुनि येंगलिबनी अदु मफमस्ता वाल्टर गी हानते की तत्तुन लेरिबो खुद असि उरबनिना मागी थमोयद सु करी सु सिंगना फाउद्रे होजि माना संगसिलक्तुना वाल्टर गी असोपदे स्टेपलर पिन फारि बसता मतेंग पांबिरमि अदुग डेनियल ना नोक्तुना हारई अगी थवाई कनबीबगी तमक्ता नंग हाइनिगाय लेतन थागचरी मसी हंदकदी अनिरक सुरबनि नंग इबु कनबीरिबसि असुना हारकदा वाल्टर ना हारई मसीदि अगी थौनी अगी ड्यूटी अदुनी मसिगी मतुंग दो लेलिबसि मखोयगी सिख्रब क्रू मेंबर मैम सिग कामिन खिबु फोटो सिबु डेनियल ने येंगदुन लेबिगी सक्तम सिबु लई असुमा लेरिंगै टेनेसी हारिबु नुपा असि मागी मनाक संगसिलले मांगना हारि ngasiदगी सिपसि कैप्टन सिनंग न ओइरबनि असुमना मखोयनी सि फागी जुगाई किया तौनदुना नोंग इनरमदगी थमोयद कपनिंग बकिया फावरक्तुना मखोयनी सि कपिनदुना लैख्रे मसिगी मतुंग दो लेलिबसि वाल्टरना कंट्रोल रूम द लैदुना लैरिबा सिबसि असोयंगाम सिंग सेक्शन येंगसिनबगी सक्तम सिबु लई अदुगा नाकलमदना डेनियल से हौजिक तुमदुन लेरि मागी मनाक्ता लेरिबा स्पीकर सिदा मादर हरिबा एआई सिना लाउदुना हाइरई कैप्टन डेनियल नंग हौजिक यामथुना मेडिकल एरिया द लापियु हाइदुना अदुगा सिपसि मनुंग इमरजेंसी अलार्म सु खोंगली डेनियल ना हंगली करी दौरबनो मादर हाइदुना मसदा मादर ना हाइरई सिपसि मनुंग सखंगदबा जीव म यावरे हारि वाफम स्टाफ द डेनियल सिंगकपद लोइख्रे मसदगी यामथुना सेंसिलक्तुना टेनेसी ग मागसि मखुत्त मतिक चारबो नोंमै मम पाइदुन सेंसिनरले तौरिबा खुदिमा सि वाल्टर नदि थौसाबा तौदना नोफेट तौदुन येंगदुन लेरिबनी हौजिक डानियल अमदि टेनेसी सेंसिलक्तुना मेडिकल एरियास दि येंगलु मतमदि इगी इ ngakta ngairamle मसिगी मरमदि ngasai aina हाइजेखिबा लोप हारिबु नुपा दुगी हक्सांग सेगाइदुना तमथिरबा एलियन अमा थोखरे डेनियल ना लाउदुना वाल्टर द हाइरई सखंगदबा जीवसि कदाइ द लेबनो हाइबदुगी लोकेशन ताकलो अदुबु वाल्टर नदि कैसु हाइदना लेरे मसदगी डानियल ना याम शाउन लाउरले वाल्टर ना हाइरई आई हौजिक कन थीरी मतुंगदा सिबसि पुन्ना स्कैन तौदुना हाइरई बीडे की हेक्स 3 अमदि 4 गी मरकता सखंगदबा जीवसि लेरे डेनियल ना हंगली जीवसिना लेरिबा माइकैदा अखोगी क्रू मेंबर कना कना लेखि वाल्टर ना हाइरई अपवार्ड अमदि रिक्स हारिबा मतै मनावनी सि लेखि मस्तगी डेनियल ना खंगले मखोय नि सि सोइदनि सिरगनि हाबसि अदुना अलार्म खोंगदुना मखोय नि द वार्निंग पीनना हाइरमलगा डेनियल के टेनेसी के सियाम कनि सियनख्रे हौजिक मादर की खोंजेलना रिक्स अमदि अपवार्ड हारिबा मतै मनावनी सिदा वार्निंग पीदुन खंगली तबुदबु तंजासदा मखोय नि दि बाथरूम द लुजदुना लेरि असुमना मखोय नि लुजदुना लेरिङै तमथिरबा एलियन जीवसिना रिक्स हारिबु नुपासु हातोखरे तमथिरबा जीवसु उदा अपवार्ड हारिबि नुपीसु याम कन लाउरमनि अदुबु माबुसु तमथिरबा जीवसिना हातोखरे नाकलमदना डेनियल के टेनेसी गसी एलियन जीवसिना लेरिबा माइकै सोमदा संगसिलगली मखोयना सुम संगसिलकपा मतमदा रिक्स अमदि अपवार्ड हारिबा मतै मनावनी सिना सीदुन लेरिबसि उरे मतौ सुम सीदुन लेरिबसिदा डानियल सि ममितगी मपि तादुन कपली मतुंगदा टेनेसीना जीवसिना सच्चिबगी खोंगुल तारिबसिबु डेनियल द ताले मतुंगदा खोंगुल सिगी मतुंगिना दुना मखोयनी सि लागले डानियल ना वाल्टर द हाइरी थोंग खुदिमक लोइना लोनसिलगा सी लेवल द लेरिबा थोंगसिंग खक्तम हांगु हाइदुना मतौ सुम अतै थोंगसिंग लोइना लोनसिलगा सी लेवल गी थोंग खक्तम हांगदोगले डेनियल ना मुकस हाइरी तमथिरबा जीवसिबु टेराफॉर्मिंग एरिया द थोलनबगिदमक्ता मदुगी थोंगदु हांगदो हाइदुना सुमना हाइबदगी वाल्टर ना सुपांग थोले हौजिक डेनियल अमदि टेनेसीना स्पेस सूट सेचिनख्रे मखोयना हौजिक थोकदौरिबसि टेराफॉर्मिंग एरिया हाइना खंगनरिबा चावरु चावरु गाड़ी सिंग थमलिबा मफम अदुदनी टेनेसी अमदि डेनियल ना तौगदौरिबसि तमथिरबा एलियन जीवसिबु ट्रक अमगी मनुंगदा फाजिनदुना थमलगा हारिबा ट्रक असि स्पेस ता थादोखिनबगी वाफमसि फोंदोकनरिबनी
ꯃꯇꯧꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯇꯦꯔꯥꯐꯣꯔꯃꯤꯡ ꯑꯦꯔꯤꯌꯥꯗ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯁꯤꯕꯨꯁꯨ ꯇꯦꯔꯥꯐꯣꯔꯃꯤꯡ ꯑꯦꯔꯤꯌꯥꯗ ꯊꯥꯖꯤꯜꯂꯛꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯋꯥꯜꯇꯔꯗ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯋꯥꯜꯇꯔꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯁꯤꯁꯨ ꯇꯦꯔꯥꯐꯣꯔꯃꯤꯡ ꯑꯦꯔꯤꯌꯥꯗ ꯊꯥꯖꯤꯜꯂꯛꯂꯦ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯤ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯀꯅꯨ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗꯒꯤ ꯏ ꯊꯣꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯞꯀꯤ ꯌꯣꯠꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯥꯏꯗꯠꯈꯤꯅꯤ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯗꯦꯅꯤꯌꯦꯜꯅ ꯌꯣꯠꯇ ꯊꯤꯟꯗꯨꯅ ꯃꯈꯣꯜ ꯇꯥꯍꯜꯂꯒ ꯖꯤꯕ ꯑꯁꯤꯕꯨ ꯀꯧꯔꯤ ꯃꯁꯤꯗꯒꯤ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯁꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯦ ꯗꯦꯅꯤꯌꯦꯜꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯁꯤꯅ ꯆꯣꯡꯗꯨꯅ ꯃꯥꯕꯨ ꯐꯥꯅꯅꯕ ꯇꯥꯟꯅꯔꯛꯂꯤ ꯃꯇꯨꯡꯗ ꯖꯤꯕ ꯑꯁꯤꯅ ꯇ꯭ꯔꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤꯕ ꯃꯇꯝꯗ ꯇ꯭ꯔꯛ ꯑꯁꯤꯕꯨ ꯁ꯭ꯄꯦꯁꯇꯒꯤ ꯊꯥꯗꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯖꯤꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯖꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯆꯥꯎꯔꯕ ꯇ꯭ꯔꯛ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯦ ꯗꯦꯅꯤꯌꯦꯜꯁꯤꯅ ꯁꯤꯞ ꯑꯁꯤꯒꯤ ꯆꯥꯎꯔꯕ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯥꯐꯨ ꯀꯜꯂꯕ ꯐꯣꯔꯁꯀ ꯂꯣꯏꯅꯅ ꯆꯥꯎꯔꯕ ꯇ꯭ꯔꯛ ꯑꯁꯤ ꯃꯄꯥꯟꯗ ꯆꯤꯡꯊꯣꯛꯄ ꯍꯧꯔꯦ ꯑꯗꯨꯕꯨ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯁꯤꯅꯁꯨ ꯇ꯭ꯔꯛ ꯑꯁꯤꯗꯒꯤ ꯆꯣꯡꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯤꯡꯁꯦꯜꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯃꯥꯒꯤ ꯃꯀꯣꯛ ꯑꯁꯤ ꯂꯤꯊꯣꯛꯄ ꯍꯧꯔꯦ ꯑꯗꯨꯒ ꯇ꯭ꯔꯛ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯆꯥꯎꯔꯕ ꯌꯣꯠꯂꯤ ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯇ꯭ꯔꯛ ꯑꯁꯤ ꯁ꯭ꯄꯦꯁꯇ ꯄꯥꯏꯊꯣꯛꯈꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯄꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯗꯦꯅꯤꯌꯦꯜꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯇꯣꯞꯄ ꯇ꯭ꯔꯛ ꯑꯃꯗꯨꯁꯨ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯗꯦꯅꯤꯌꯦꯜꯁꯤꯅ ꯆꯥꯎꯔꯕ ꯇ꯭ꯔꯛ ꯑꯃꯁꯤꯁꯨ ꯊꯥꯗꯣꯛꯂꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯁꯤꯗꯤ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯌꯥꯎꯔꯤꯕ ꯇ꯭ꯔꯛ ꯑꯁꯤꯗꯒꯤ ꯆꯣꯡꯊꯣꯛꯄ ꯉꯝꯂꯦ ꯃꯃꯥꯡꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯁꯤꯕꯨ ꯗꯦꯅꯤꯌꯦꯜꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯂꯧꯊꯣꯛꯂꯦ ꯃꯁꯤꯗꯒꯤ ꯇ꯭ꯔꯛꯁꯤꯡ ꯑꯁꯤ ꯃꯄꯥꯟꯗ ꯄꯥꯏꯊꯣꯛꯄ ꯍꯧꯔꯦ ꯑꯁꯨꯝꯅ ꯁ꯭ꯄꯦꯁꯇ ꯄꯥꯏꯊꯣꯛꯂꯤꯕ ꯇ꯭ꯔꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕ ꯑꯁꯤ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯖꯤꯕ ꯑꯁꯤꯅ ꯇ꯭ꯔꯛ ꯑꯁꯤꯗꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯂꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯗ ꯀꯥꯈꯠꯂꯛꯄꯁꯨ ꯉꯝꯂꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯅꯤꯁꯨꯕ ꯇ꯭ꯔꯛ ꯑꯃ ꯃꯅꯤꯡꯗ ꯊꯥꯗꯣꯛꯂꯤꯕ ꯑꯁꯤꯁꯨ ꯆꯦꯟꯊꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯗꯦꯅꯤꯌꯦꯜꯅꯗꯤ ꯊꯩꯗꯣꯛꯄ ꯇꯧꯗꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯁꯤꯅ ꯗꯦꯅꯤꯌꯦꯜꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄ ꯇꯥꯟꯖꯥ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯗꯦꯅꯤꯌꯦꯜꯅ ꯂꯩꯊꯣꯛꯄꯗꯒꯤ ꯆꯥꯎꯔꯕ ꯇ꯭ꯔꯛ ꯑꯁꯤꯒꯤ ꯃꯆꯤꯟ ꯇꯨꯝꯕ ꯌꯣꯠꯆꯩ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯁꯤꯅ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯑꯁꯤꯗ ꯊꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯆꯥꯎꯔꯕ ꯇ꯭ꯔꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯑꯁꯤ ꯃꯈꯣꯏꯅ ꯊꯣꯛꯂꯛꯈꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯑꯣꯔꯕꯤꯠꯀꯤ ꯃꯅꯨꯡꯂꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯤꯗ ꯗꯦꯅꯤꯌꯦꯜꯁꯨ ꯎꯕ ꯐꯪꯗ꯭ꯔꯤ ꯗꯦꯅꯤꯁꯤꯅ ꯈꯜꯂꯤꯕꯅ ꯗꯦꯅꯤꯌꯦꯜ ꯑꯁꯤ ꯁꯤꯈ꯭ꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯁꯤꯞ ꯑꯁꯤꯒꯤ ꯀꯨꯊꯕ ꯁꯔꯨꯛꯇ ꯄꯥꯛꯊꯗꯨꯅ ꯂꯩꯔꯝꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯗꯦꯅꯤꯌꯦꯜꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯗꯦꯅꯤꯁꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯆꯕꯁꯤꯗ ꯗꯦꯅꯤꯌꯦꯜꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯇꯦꯡ ꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯋꯥꯜꯇꯔꯅꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯇꯨꯡꯗ ꯄ꯭ꯂꯥꯅꯦꯠꯁꯤꯒꯤ ꯑꯣꯔꯕꯤꯠ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯣꯔꯤꯒꯥꯏ 6 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯑꯣꯔꯤꯒꯥꯏ 6 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯀ꯭ꯔꯥꯏꯑꯣ ꯁ꯭ꯂꯤꯞ ꯆꯦꯝꯕꯔꯒꯤ ꯃꯅꯨꯡꯗ ꯇꯨꯝꯅꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯑꯁꯤꯅꯤ ꯇꯦꯅꯦꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯁ꯭ꯂꯤꯞ ꯆꯦꯝꯕꯔꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯗꯦꯅꯤꯌꯦꯜꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯍꯌꯦꯡ ꯄꯟꯊꯨꯡꯐꯝ ꯑꯗꯨꯅ ꯌꯧꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯗꯦꯅꯤꯌꯦꯜꯅ ꯋꯥꯜꯇꯔꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯋꯥꯜꯇꯔꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯀꯦꯞꯇꯦꯟ ꯅꯪꯒꯤ ꯁ꯭ꯂꯤꯞ ꯆꯦꯝꯕꯔꯗ ꯆꯪꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯁꯤꯞ ꯑꯁꯤꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯍꯧꯔꯤꯕꯁꯤ ꯇꯦꯅꯦꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯗꯦꯅꯤꯌꯦꯜ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯑꯗꯨꯒ ꯋꯥꯜꯇꯔꯗꯤ ꯔꯣꯕꯣꯠ ꯑꯃꯅꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯅꯠꯇꯕ ꯎꯔꯤꯒꯥꯏ 6 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗ ꯈꯨꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯃꯤꯆꯝ प्रजा ꯀꯌꯥ ꯑꯃꯗꯤ ꯍꯧꯖꯤꯛꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛꯁꯨ ꯀ꯭ꯔꯥꯏꯑꯣ ꯁ꯭ꯂꯤꯞ ꯆꯦꯝꯕꯔꯒꯤ ꯃꯅꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯗꯦꯅꯤꯌꯦꯜ ꯑꯁꯤꯁꯨ ꯁ꯭ꯂꯤꯞ ꯆꯦꯝꯕꯔ ꯑꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯍꯤꯞꯊꯈ꯭ꯔꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯤ ꯑꯣꯔꯤꯒꯥꯏ 6 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯧꯖꯤꯛ ꯗꯦꯅꯤꯌꯦꯜꯅ ꯋꯥꯜꯇꯔꯒꯤ ꯃꯐꯝꯗ ꯇꯞꯊꯅ ꯋꯥꯍꯪ ꯑꯃ ꯍꯪꯂꯤ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯑꯣꯔꯤꯒꯥꯏ 6 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨ ꯀꯝꯗꯧꯕ ꯃꯐꯝ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯅꯪꯅ ꯈꯜꯂꯤ ꯃꯁꯤꯗ ꯋꯥꯜꯇꯔꯅ ꯈꯨꯝꯃꯤ ꯂꯩꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯅꯕꯨ ꯌꯥꯝꯅ ꯐꯖꯅ ꯂꯩꯔꯕꯗꯤ ꯃꯐꯝ ꯑꯗꯨꯁꯨ ꯐꯖꯔꯕ ꯁꯪꯁꯥꯔ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯁꯤꯗ ꯗꯦꯅꯤꯌꯦꯜꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩꯅꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯇꯨꯝꯊꯔꯣ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯗ ꯅꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁ꯭ꯂꯤꯞ ꯆꯦꯝꯕꯔ ꯑꯁꯤ ꯃꯈꯨꯝ ꯈꯨꯝꯖꯤꯟꯈ꯭ꯔꯦ ꯇꯨꯝꯒꯦ ꯇꯧꯔꯝꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯌꯨꯝ ꯁꯥꯒꯗꯧꯔꯤꯕ ꯑꯗꯨꯗ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯋꯥꯜꯇꯔꯅꯗꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯗꯦꯅꯤꯌꯦꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯃꯥꯡꯗꯁꯨ ꯏꯕꯥꯅꯤ ꯍꯥꯏꯅꯈꯤꯕ ꯄꯥꯠ ꯃꯄꯥꯟꯗ ꯌꯨꯝ ꯑꯃ ꯁꯥꯒꯅꯤ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯋꯥꯜꯇꯔꯅ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯗꯦꯅꯤꯌꯦꯜꯒꯤ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯃꯥꯅ ꯈꯪꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯋꯥꯜꯇꯔ ꯅꯠꯇꯦ ꯗꯦꯕꯤꯠꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯅꯪ ꯗꯦꯕꯤꯠꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯁ꯭ꯂꯤꯞ ꯆꯦꯝꯕꯔ ꯑꯁꯤꯗꯒꯤ ꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯇꯧꯕꯇꯕꯨ ꯁ꯭ꯂꯤꯞ ꯆꯦꯝꯕꯔ ꯑꯁꯤꯒꯤ ꯐꯪꯁꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯇꯨꯝꯊꯈ꯭ꯔꯦ ꯗꯦꯕꯤꯠꯅ ꯃꯈꯣꯜ ꯊꯣꯛꯇꯅꯕ ꯁꯥꯏꯟ ꯑꯁꯤ ꯇꯧꯕꯒ ꯂꯣꯏꯅꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯊꯔꯣ ꯑꯗꯨꯒ ꯑꯩꯗꯤ ꯑꯉꯥꯡꯁꯤꯡꯕꯨ ꯁꯨꯝꯂꯨꯈꯤꯒꯦ ꯃꯐꯝꯁꯤꯗ ꯃꯥꯅ ꯑꯉꯥꯡꯁꯤꯡ ꯍꯥꯏꯔꯤꯕꯁꯤ ꯃꯥꯅ ꯁꯦꯝꯈꯤꯕ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟꯒꯤ ꯖꯤꯕꯁꯤꯡ ꯑꯗꯨꯕꯨꯅꯤ ꯃꯇꯨꯡꯗ ꯗꯦꯕꯤꯠꯅ ꯁꯤꯞ ꯑꯁꯤꯒꯤ ꯃꯥꯗꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ AI ꯑꯁꯤꯗ ꯃꯥꯒꯤ ꯑꯣꯏꯕ ID ꯍꯥꯏꯗꯨꯅ ꯁꯤꯞ ꯑꯁꯤꯒꯤ ꯐꯪꯁꯟ ꯈꯨꯗꯤꯡꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯞ ꯑꯁꯤꯗ ꯃꯥꯅ ꯄꯥꯝꯖꯕ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯊꯥꯅꯅꯕꯁꯨ ꯃꯥꯗꯔꯒꯤ ꯃꯐꯝꯗ ꯍꯥꯏꯔꯤ ꯃꯥꯗꯔꯅ ꯍꯪꯂꯤ ꯀꯔꯤ ꯏꯁꯩ ꯊꯥꯖꯧꯒꯦ ꯃꯁꯤꯗ ꯗꯦꯕꯤꯠꯅ ꯔꯤꯆꯥꯔꯗ ꯋꯥꯒꯅꯔꯅ ꯁꯛꯈꯤꯕ ꯗ ꯑꯦꯟꯇ꯭ꯔꯤ ꯑꯣꯐ ꯗ ꯒꯣꯗꯁ ꯏꯟꯇꯨ ꯚꯦꯜꯍꯥꯂꯥ ꯍꯥꯏꯕ ꯏꯁꯩ ꯑꯗꯨ ꯊꯥꯕꯤꯌꯨ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕꯗ ꯗꯦꯕꯤꯠꯄꯨ ꯁꯦꯝꯈꯤꯕ ꯄꯤꯇꯔ ꯋꯦꯂꯦꯟꯅ ꯃꯉꯣꯟꯗ ꯈꯣꯡꯍꯟꯈꯤꯕ ꯃ꯭ꯌꯨꯖꯤꯛ ꯑꯗꯨꯒꯤ ꯃꯃꯤꯡꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯥꯗꯔꯅꯁꯨ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤ ꯊꯥꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯆꯪꯂꯤꯕꯁꯤ ꯑꯣꯔꯤꯒꯥꯏ 6ꯗ ꯈꯨꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯈꯤꯕ ꯄ꯭ꯔꯖꯥ 2,000 ꯔꯣꯝꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯑꯣ ꯁ꯭ꯂꯤꯞ ꯆꯦꯝꯕꯔꯅ ꯂꯩꯔꯤꯕ ꯃꯐꯝ ꯁꯣꯝꯗꯅꯤ ꯃꯇꯨꯡꯗ ꯖꯤꯕꯁꯤꯡꯒꯤ ꯏꯝꯕ꯭ꯔꯥꯏꯑꯣ ꯍꯥꯞꯂꯤꯕ ꯀꯣꯜ ꯁ꯭ꯇꯣꯔꯦꯖ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯗꯦꯕꯤꯠꯅ ꯄꯨꯛꯅꯤꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯊꯣꯔꯛꯂꯦ ꯃꯐꯝꯁꯤꯗ ꯃꯥꯅ ꯑꯣꯊꯣꯔꯛꯂꯤꯕꯁꯤ ꯇꯝꯊꯤꯔꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯡ ꯑꯗꯨꯒꯤ ꯏꯝꯕ꯭ꯔꯥꯏꯑꯣꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤ ꯃꯥꯒꯤ DNA ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯝꯈꯤꯕ ꯑꯦꯂꯤꯌꯟ ꯖꯤꯕꯁꯤꯡ ꯑꯗꯨꯒꯤ ꯏꯝꯕ꯭ꯔꯥꯏꯑꯣꯅꯤ ꯃꯐꯝꯁꯤꯗ ꯃꯥꯅ ꯄꯨꯊꯣꯔꯛꯂꯤꯕꯁꯤ ꯏꯝꯕ꯭ꯔꯥꯏꯑꯣ ꯑꯅꯤꯅꯤ ꯃꯁꯤꯒꯤ ꯏꯝꯕ꯭ꯔꯥꯏꯑꯣ ꯑꯅꯤ ꯑꯁꯤ ꯀꯣꯜ ꯁ꯭ꯇꯣꯔꯦꯖ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯜ ꯁ꯭ꯇꯣꯔꯦꯖ ꯑꯁꯤ ꯏꯟꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯇꯨꯝꯂꯤꯕ ꯀ꯭ꯔꯥꯏꯑꯣ ꯁ꯭ꯂꯤꯞ ꯆꯦꯝꯕꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯆꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯂꯤ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯁꯨꯛꯅ ꯃꯝꯂꯕ ꯁ꯭ꯄꯦꯁ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯀꯣꯚꯦꯅꯦꯟ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯁ ꯑꯁꯤ ꯑꯣꯔꯦꯒꯥꯏ 6 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯌꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕ ꯐꯪꯏ ꯑꯗꯨꯒ ꯗꯦꯕꯤꯗꯀꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯤ ꯑꯣꯔꯦꯒꯥꯏ 6 ꯇꯝꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯊꯦꯡꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯁꯤꯔꯦ ꯇꯦꯅꯦꯁꯤ ꯍꯥꯏꯔꯤꯕꯁꯤꯒ ꯗꯦꯅꯤꯌꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯍꯤꯡꯍꯧꯔꯤꯕꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯑꯣꯔꯦꯒꯥꯏ 6 ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗꯅꯤ ꯉꯁꯤ ꯑꯩꯅ ꯄꯤꯖꯔꯤꯕ ꯃꯦꯁꯦꯖ ꯑꯁꯤ ꯅꯦꯠꯋꯥꯔꯛꯇꯒꯤꯅ ꯔꯤꯁꯤꯚꯔ ꯌꯧꯕꯗ ꯆꯍꯤ ꯑꯃ ꯃꯈꯥꯏꯔꯣꯝꯗꯤ ꯆꯪꯒꯅꯤ ꯃꯁꯤ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯖꯔꯤꯕ ꯋꯥꯜꯇꯔ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯦꯂꯤꯌꯟ ꯀꯣꯚꯦꯅꯦꯟ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯔꯝꯒꯦ ꯑꯦꯂꯤꯌꯟ ꯀꯣꯚꯦꯅꯦꯟ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯁꯨ ꯅꯝꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯨꯔꯕꯅꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯃꯤꯊꯤꯌꯁ ꯁꯦꯔꯤꯁꯀꯤ ꯑꯣꯏꯅꯗꯤ ꯄꯥꯔꯠ 3 ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯥꯔꯠ 3 ꯒꯤ ꯐꯤꯂꯝ ꯑꯁꯤ ꯄꯨꯊꯣꯔꯛꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯑꯣꯏꯕ ꯌꯥꯕ ꯃꯔꯝ ꯊꯝꯖꯔꯝꯒꯦ ꯄ꯭ꯔꯣꯃꯤꯊꯤꯌꯁ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯄꯥꯝꯅꯈꯤ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯁꯦꯀꯦꯟ ꯄꯥꯔꯠ ꯑꯣꯏꯔꯤꯕ ꯑꯦꯂꯤꯌꯟ ꯀꯣꯚꯦꯅꯦꯟ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗꯗꯤ ꯃꯌꯥꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯋꯥꯔꯤ ꯑꯗꯨꯗꯒꯤ ꯈꯔ ꯅꯥꯊꯩꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯍꯤꯠ ꯆꯠꯄ ꯉꯝꯈꯤꯗꯦ ꯃꯌꯥꯝꯅ ꯀꯌꯥ ꯊꯣꯏꯅ ꯄꯥꯝꯅꯕ ꯐꯤꯂꯝ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗꯦ ꯑꯁꯨꯝꯅ ꯍꯤꯠ ꯆꯠꯄ ꯉꯝꯈꯤꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗ ꯅꯝꯒꯗꯕꯗꯨ ꯇꯣꯛꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯑꯦꯂꯤꯌꯟ ꯀꯣꯚꯦꯅꯦꯟꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯃꯤꯊꯤꯌꯁꯀꯤꯅ ꯄꯥꯔꯠ 3 ꯑꯣꯏꯒꯗꯕ ꯐꯤꯂꯝ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯍꯌꯦꯡ ꯇꯨꯡꯗ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯅꯗꯤ ꯄꯥꯅꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯁꯤ ꯇꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ